ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯖꯦꯁꯤꯀꯥ ꯊꯤꯌꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯦꯝꯆꯥ, ꯌꯥꯍꯧꯕꯗꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯦ ꯊꯥꯊꯥꯒꯤ ꯊꯕꯛ ꯅꯠꯇꯦ꯫ ꯋꯥꯏꯔꯝ ꯁꯤꯠꯄꯒ ꯅꯥꯟꯕꯒ ꯇꯩꯕꯒ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯅꯤ꯫ ꯊꯕꯛ ꯑꯃ ꯇꯧꯕꯗꯁꯨ ꯃꯦꯝꯆꯥ ꯌꯥꯝꯅ ꯃꯆꯨ ꯇꯥꯅ ꯇꯧꯖꯩ꯫ ꯀꯥꯆꯤꯟ ꯀꯣꯌꯥ ꯌꯧꯅ ꯇꯧꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯂꯣꯏꯔꯗꯨꯅ ꯊꯥꯗꯣꯏ ꯑꯗꯨ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯂꯥꯏꯗꯨꯛ ꯊꯥꯎꯃꯩ ꯑꯗꯨ ꯊꯥꯂꯝꯃꯤ꯫ ꯏꯃꯥ, ꯆꯥꯁꯤꯗ ꯂꯩꯔꯦ, ꯁꯤꯃ꯫ ꯕꯦꯝꯃ, ꯉꯁꯤꯗꯤ ꯏꯃꯥꯒ ꯄꯨꯟꯅ ꯏꯪꯈꯣꯜꯁꯦ ꯈꯔ ꯁꯨꯁꯤ꯫ ꯅꯥꯄꯤꯅ ꯌꯥꯗ꯭ꯔꯦ ꯑꯃꯨꯛ ꯇꯣꯏꯕ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯈꯔ ꯈꯔ ꯐꯣꯏꯗꯠꯇ꯭ꯔꯕꯗꯤ ꯑꯃꯠꯇ ꯌꯥꯔꯔꯣꯏ꯫ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯐꯅ ꯋꯥꯡꯁꯤꯜꯂꯛꯏꯅꯦ ꯅꯥꯄꯤꯁꯤꯡꯁꯤ꯫ ꯑꯗꯨꯅ ꯏꯪꯈꯣꯜꯂꯣꯝꯗ ꯆꯪꯁꯤ ꯏꯃꯥ ꯏꯆꯥ ꯉꯁꯤꯗꯤ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯣ ꯆꯥꯛ ꯍꯥꯟꯅ ꯊꯣꯡꯗꯣꯛꯄꯅ ꯐꯠꯇ꯭ꯔꯣ ꯏꯕꯣ? ꯅꯠꯇ꯭ꯔꯒ ꯏꯪꯈꯣꯜꯂꯣꯝꯗꯒꯤ ꯍꯜꯂꯛꯂꯒ ꯊꯣꯡꯉꯨꯔꯣ ꯑꯩꯕꯨ ꯏꯃꯥ? ꯍꯩ, ꯆꯥꯛꯇꯣ ꯍꯧꯖꯤꯛꯇꯒꯤ ꯊꯣꯡꯂꯕꯗꯤ ꯉꯟꯗ꯭ꯔ ꯅꯪꯕꯣ? ꯏꯪꯈꯣꯜ ꯉꯥꯏꯍꯥꯛ ꯁꯨꯔꯨꯈꯤꯁꯤ, ꯑꯗꯨꯒ ꯍꯦꯛ ꯊꯣꯡꯉꯣꯏ ꯆꯥꯁꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯧ ꯑꯣꯏꯔꯤꯕꯤ ꯂꯥꯇꯥ ꯍꯛꯀꯥꯝ ꯋꯥ ꯋꯥ ꯆꯟꯗꯨꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯌꯨꯝꯒꯤ ꯃꯧ ꯑꯃꯅ ꯍꯧꯒꯠꯅꯕ ꯃꯇꯝꯗꯤ ꯑꯣꯏꯗ꯭ꯔꯕꯅꯤ ꯂꯥꯇꯥꯅ ꯍꯧꯒꯠꯂꯛꯂꯤꯕꯗꯨ ꯐꯅ ꯊꯦꯡꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯃꯨꯡ ꯑꯗꯨꯗ ꯃꯉꯣꯟꯗ ꯉꯥꯡꯕ ꯆꯩꯕ ꯀꯅꯥꯁꯨ ꯉꯝꯂꯝꯗꯦ꯫ ꯃꯄꯨꯔꯣꯏꯕ ꯈꯣꯝꯕꯗꯨ ꯂꯥꯡꯐꯩꯗ ꯊꯕꯛ ꯁꯨꯕꯒꯤ ꯂꯩꯈꯤꯕꯅ ꯂꯥꯇꯥ ꯃꯥꯒꯤ ꯑꯄꯥꯝꯕ ꯇꯧꯅꯤꯡꯕ ꯀꯨꯁꯤ ꯇꯧꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯍꯦ ꯊꯥꯗꯣꯏ, ꯀꯩꯗꯧꯔꯤꯒꯦ ꯅꯪꯕꯣ? ꯑꯦ, ꯆꯥꯛ ꯑꯗꯨ ꯊꯣꯡꯒꯠꯇ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ? ꯍꯩꯃ, ꯅꯣꯏ ꯅꯃꯥꯅ ꯆꯥꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯆꯥ ꯑꯃꯃꯝꯒ ꯃꯪꯒꯣꯜꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤꯅ꯫ ꯍꯣꯏ ꯏꯕꯦꯝꯃ, ꯅꯪꯉꯣꯟꯗ ꯉꯔꯥꯡꯗ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯉꯁꯤꯗꯤ ꯊꯕꯛ ꯆꯠꯀꯅꯤ, ꯆꯥꯛꯇꯣ ꯈꯔ ꯉꯟꯅ ꯊꯣꯡꯉꯣ ꯍꯥꯏꯗꯅ ꯍꯥꯏꯈꯤꯕꯗꯨꯕꯣ? ꯈꯔ ꯉꯟꯅ ꯆꯥꯛ ꯊꯣꯡꯒꯠꯂꯣ ꯍꯥꯏꯈꯤꯕꯒꯤꯔꯣ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯊꯣꯡꯒꯅꯤ ꯍꯥꯏꯕ ꯈꯪꯗꯕ ꯃꯈꯩ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯅꯗ ꯂꯩꯔꯝꯂꯤꯕꯁꯦ? ꯅꯣꯡꯃꯇ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯅ ꯂꯩꯒꯦ ꯈꯟꯕꯁꯦ ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯔꯣꯏꯕ꯫ ꯑꯩꯉꯣꯟꯗ ꯈꯣꯏꯗꯧꯁꯦ ꯁꯥꯎꯒꯠꯅꯕ ꯑꯗꯨꯝ ꯍꯦꯛꯇ ꯁꯤꯟꯒꯗꯕꯅꯤ꯫ ꯑꯩꯁꯦ ꯏꯁꯧ ꯂꯥꯡꯉꯦ ꯍꯥꯏꯗꯅ ꯑꯃꯨꯛ ꯍꯥꯏꯕꯤꯔꯅꯤꯁꯤ꯫ ꯂꯥꯡꯅꯕ ꯁꯥꯎꯅꯕꯅ ꯅꯣꯏꯅ ꯁꯤꯜꯂꯒ꯫ ꯏꯅꯝꯃ, ꯑꯩꯗꯤ ꯄꯨꯡꯀꯥꯎ ꯍꯦꯛ ꯀꯥꯎꯊꯣꯛꯎꯔꯦ꯫ ꯏꯅꯝꯃꯅ ꯂꯣꯏꯁꯤꯜꯂꯤꯉꯩꯗ ꯑꯩ ꯆꯥꯛꯇꯣ ꯐꯠ ꯊꯣꯡꯗꯣꯛꯀꯦ ꯌꯥꯅꯤ꯫ ꯀꯨꯏꯔꯣꯏꯌꯦ ꯏꯅꯝꯃ꯫ ꯏꯅꯝꯃꯅ ꯂꯣꯏꯁꯤꯟꯒꯗꯕꯗꯣ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯨꯔꯣ, ꯑꯩ ꯊꯨꯅ ꯊꯣꯡꯂꯛꯀꯦ ꯌꯥꯅꯤ꯫ ꯅꯪ ꯑꯃ ꯏꯕꯦꯝꯃ, ꯋꯥ ꯑꯃ ꯍꯥꯏꯕꯗ ꯅꯠꯇ꯭ꯔꯥ ꯁꯦꯟꯗ꯭ꯔꯥꯟꯅꯕꯗꯧꯅ ꯍꯦꯛ ꯇꯧꯔꯗꯅꯕ꯫ ꯅꯣꯏꯅ ꯉꯟꯅ ꯍꯧꯒꯠꯄꯒꯤ ꯀꯔꯤꯕꯨ ꯀꯥꯟꯅꯔꯤꯒꯦ ꯃꯁꯤꯗ? ꯉꯁꯥꯏꯗꯒꯤ ꯍꯧꯒꯠꯂꯕꯗꯤ ꯀꯣꯛ ꯊꯣꯡꯉꯝꯕ ꯌꯥꯗꯕ꯭ꯔꯥ? ꯇꯨꯝꯃꯤ ꯍꯧꯒꯠꯄꯒ ꯈꯣꯏꯗꯧꯁꯦ ꯄꯪꯁꯥꯎꯗ ꯑꯗꯨꯝ ꯁꯥꯎꯒꯠꯍꯜꯂꯅꯦꯕ꯫ ꯅꯣꯡꯃꯇ ꯊꯕꯛ ꯑꯃ ꯆꯠꯄꯗ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯀꯦ ꯍꯥꯏꯕꯁꯦ ꯁꯨꯛꯐꯪ ꯍꯦꯛ ꯐꯪꯗ꯭ꯔꯕꯅꯤ ꯑꯩ꯫ ꯊꯥꯗꯣꯏ ꯑꯗꯨ ꯆꯥ ꯑꯗꯨ ꯐꯥꯎꯕ ꯅꯦꯅꯥ ꯇꯥꯅ ꯐꯖꯅ ꯊꯛꯆꯕ ꯂꯣꯏꯗ꯭ꯔꯤꯕꯅꯤ꯫ ꯂꯥꯇꯥꯅ ꯏꯁꯧ ꯍꯧꯔꯛꯄꯗꯨꯗ ꯆꯥ ꯊꯛꯆꯔꯝꯕꯗꯨ ꯑꯗꯨꯝ ꯍꯧꯒꯠꯇꯨꯅ ꯆꯥꯛꯁꯪꯂꯣꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯒꯠꯈ꯭ꯔꯦ꯫ ꯃꯧ ꯅꯪꯕꯨ ꯀꯗꯥꯏꯗ ꯀꯔꯤ ꯊꯕꯛꯅꯣꯅꯦ ꯅꯪꯅ ꯆꯠꯀꯅꯤ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯑꯣꯏ ꯃꯥ, ꯅꯪꯅ ꯈꯪꯉꯣꯏꯌꯦ꯫ ꯊꯕꯛ ꯑꯗꯤ ꯊꯕꯛꯅꯤ꯫ ꯏꯄꯥꯝꯗ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯂꯩ, ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯆꯠꯀꯦ ꯇꯧꯔꯤꯕꯁꯤ ꯏꯃꯥ꯫ ꯈꯣꯏꯍꯪ ꯍꯦꯛ ꯍꯪꯗꯅ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯈꯪꯗꯦ, ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦꯕ꯫ ꯂꯩꯐꯝ ꯊꯣꯛꯄ ꯄꯪꯂꯩ ꯃꯔꯩꯕ ꯌꯥꯗ꯭ꯔꯣ? ꯀꯩ ꯀꯥꯟꯅꯗꯕꯗ ꯆꯒꯠ ꯆꯒꯠ ꯉꯥꯡꯉꯗꯅ꯫ ꯍꯩ, ꯀꯔꯤꯅꯣꯅꯦ ꯅꯣꯏꯅ ꯊꯕꯛ ꯆꯠꯄ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯐꯖꯅ ꯁꯦꯡꯅ ꯅꯤꯡꯊꯤꯅ ꯍꯥꯏꯅꯤꯡꯗꯕꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯅꯣꯏꯕꯣ? ꯁꯤꯒ ꯃꯥꯏꯒ ꯅꯤꯡꯊꯤꯅ ꯑꯗꯨꯗꯅꯤ ꯑꯗꯥ ꯇꯧꯕꯅꯤꯗꯅ ꯁꯦꯡꯅ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯅꯤ ꯅꯣꯏꯕꯨ ꯃꯧ? ꯏꯕꯨꯡꯉꯣꯁꯨ ꯌꯨꯝꯗ ꯂꯩꯕ ꯅꯠꯇꯦ, ꯑꯗꯨꯅ ꯅꯪꯅ ꯇꯧꯕ ꯊꯕꯛꯇꯣ ꯏꯃꯥ ꯍꯣꯏꯗ ꯈꯔ ꯈꯪꯍꯟꯕ ꯐꯠꯇ꯭ꯔꯕ꯭ꯔꯥ ꯅꯪꯕꯣ? ꯀꯩꯅꯣ ꯏꯃꯥ, ꯑꯩꯅ ꯏꯄꯥꯝꯗ ꯌꯨꯝꯗ ꯊꯕꯛ ꯑꯃ ꯆꯠꯆꯒꯦ ꯇꯧꯕꯁꯤꯗ ꯏꯃꯥꯅ ꯁꯨꯛ ꯌꯥꯝ ꯌꯦꯡꯁꯤꯟꯕꯤꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯏꯃꯥ, ꯑꯩꯅ ꯆꯠꯂꯤꯕꯁꯦ ꯊꯕꯛꯅꯦ, ꯊꯕꯛ ꯑꯃ ꯂꯩꯕꯒꯤꯅꯤ ꯑꯩꯅ ꯆꯠꯂꯤꯕꯁꯦ꯫ ꯂꯩꯐꯝ ꯊꯣꯛꯄ ꯏꯃꯥꯒꯤ ꯄꯪꯂꯩ ꯃꯔꯩꯕꯤꯌꯨ, ꯌꯥꯝ ꯀꯥ ꯍꯦꯟꯅ ꯌꯦꯡꯁꯤꯟꯕꯤꯔꯛꯀꯅꯨ, ꯑꯩ ꯃꯗꯨ ꯄꯥꯝꯗꯦ꯫ ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯏꯃꯥꯒꯤ ꯄꯪꯂꯩ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯒꯦꯗꯤ ꯍꯥꯏꯗꯗꯅ ꯀꯔꯤ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯄꯥꯟꯅꯗꯅ ꯇꯧꯁꯤ ꯁꯥꯏꯅꯣ ꯈꯪꯗꯦ꯫ ꯍꯣꯏ ꯃꯧ, ꯏꯃꯥ ꯀꯔꯤꯁꯨ ꯍꯥꯏꯔꯔꯣꯏ꯫ ꯅꯪꯅ ꯆꯠꯀꯗꯕꯗꯣ ꯑꯗꯨꯝ ꯆꯠꯆꯔꯣ, ꯏꯃꯥ ꯀꯔꯤꯁꯨ ꯍꯪꯂꯔꯣꯏ ꯅꯣꯏꯗ꯫ ꯏꯃꯥꯅꯅꯦ ꯀꯔꯤꯝꯇ ꯍꯪꯂꯔꯣꯏꯀꯣ꯫ ꯏꯃꯥꯅꯗꯤ ꯆꯨꯝꯅ ꯁꯨꯝ ꯈꯪꯅꯤꯡꯗꯅ ꯅꯣꯏꯕꯨ ꯏꯆꯥꯅꯤ ꯈꯟꯗꯨꯅ ꯁꯨꯝ ꯍꯪꯕꯅꯤ꯫ ꯅꯪꯅ ꯃꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯏꯃꯥ ꯃꯇꯨꯡꯗ ꯍꯪꯂꯔꯣꯏꯀꯣ, ꯏꯃꯥ ꯍꯪꯂꯔꯣꯏ꯫ ꯀꯩ ꯀꯥꯟꯅꯗꯕꯗ
ꯃꯊꯪꯗꯩꯗꯤ ꯑꯊꯤꯕ ꯋꯥꯍꯩ ꯈꯣꯟꯗꯥ ꯇꯥꯅꯤꯡꯗ꯭ꯔꯕꯗꯤ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯄꯥꯡꯈꯪ ꯊꯥꯡꯕꯤꯔꯛꯀꯅꯨ ꯏꯃꯥ꯫ ꯂꯇꯥꯅ ꯃꯅꯦꯝ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯥꯗꯤ ꯂꯥꯡꯐꯩꯗ ꯂꯩꯕꯅꯤꯅ ꯀꯔꯤꯁꯨ ꯈꯪꯖꯔꯝꯗꯦ꯫ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯍꯧꯅ ꯂꯣꯟꯆꯠꯁꯨ ꯆꯠꯀꯅꯤ ꯈꯪꯗꯦ ꯂꯇꯥ꯫ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯊꯥꯗꯣꯏ ꯑꯃꯗꯤ ꯃꯦꯝꯆꯥꯅ ꯂꯣꯏꯅ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯧꯔꯝꯃꯤ꯫ ꯃꯅꯦꯝ ꯃꯦꯝꯆꯥꯅꯁꯨ ꯃꯆꯥꯅ ꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯃꯧ ꯅꯨꯄꯤ ꯂꯇꯥꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯃꯆꯥꯅꯨꯄꯥꯗ ꯀꯔꯤꯁꯨ ꯇꯝꯂꯝꯗꯦ꯫ ꯃꯗꯨꯅ ꯏꯃꯨꯡ ꯋꯥꯊꯣꯛ ꯑꯣꯏꯒꯗꯕꯒꯤ ꯃꯍꯨꯠ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯊꯥꯗꯣꯏꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯂꯝꯃꯤ꯫ "ꯍꯦ ꯊꯥꯗꯣꯏ, ꯅꯪ ꯉꯁꯥꯏ ꯃꯈꯩ ꯀꯗꯥꯏ ꯆꯠꯂꯨꯒꯦ? ꯅꯠꯇꯦ, ꯀꯧꯕ ꯂꯝꯕꯒ ꯇꯥꯗ ꯃꯈꯩ ꯀꯗꯥꯏ ꯂꯩꯔꯨꯒꯦ ꯅꯪ ꯉꯁꯥꯏꯗꯒꯤ? ꯍꯥ, ꯀꯗꯥꯏ ꯂꯩꯔꯨꯒꯦꯕ?" "ꯏꯅꯝꯃ, ꯑꯩꯗꯤ ꯃꯈꯥꯔꯣꯝꯗ ꯇꯣꯝꯕꯤ ꯍꯣꯏꯔꯣꯝꯗ ꯆꯠꯂꯨꯕꯅꯤ꯫ ꯀꯩꯗꯧꯔꯒꯦ? ꯑꯩ ꯏꯅꯝꯃꯅ ꯀꯧꯕ ꯇꯥꯖꯍꯧꯗ꯭ꯔꯦ꯫ ꯀꯩ ꯂꯩꯔꯒꯦ?" "ꯑꯩꯒꯤ ꯐꯤ ꯃꯌꯥꯝ ꯑꯃ ꯑꯥꯗ ꯊꯥꯡꯗꯣꯛꯇꯨꯅ ꯊꯝꯂꯝꯕꯅꯤ꯫ ꯃꯁꯤ ꯅꯪꯅ ꯈꯔ ꯁꯨꯗꯣꯛꯁꯨ ꯆꯠꯂꯨ꯫ ꯑꯗꯨꯒ ꯑꯩꯒꯤ ꯀꯥꯒꯗꯣ ꯐꯖꯅ ꯋꯥꯏ ꯁꯤꯠꯇꯣꯛꯇꯨꯅ ꯑꯃꯨꯛꯇ ꯇꯩꯊꯣꯛꯎꯆꯣ꯫ ꯑꯩ ꯏꯆꯦ ꯇꯥꯃꯣ ꯍꯣꯏꯗ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯂꯇꯥ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯇꯥꯃꯣ ꯍꯣꯏꯔꯣꯝꯗ ꯊꯕꯛ ꯆꯠꯂꯨꯒꯦ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯆꯤꯟꯗꯗꯤ, ꯑꯗꯨꯕꯨ ꯊꯕꯛ ꯀꯔꯤꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯃꯤꯋꯥ ꯉꯥꯡꯅꯕꯅꯤ ꯂꯇꯥꯅ ꯆꯠꯂꯤꯕꯗꯣ꯫ ꯂꯇꯥꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯊꯥꯗꯣꯏ ꯃꯅ ꯊꯥꯡꯗꯣꯛꯇꯨꯅ ꯊꯝꯂꯝꯕ ꯐꯤꯁꯤꯡ ꯑꯗꯨ ꯏꯁꯤꯡ ꯍꯣꯟꯗꯨꯅ ꯁꯨꯗꯣꯛꯂꯝꯃꯤ꯫ ꯐꯤꯗꯨ ꯐꯅ ꯌꯥꯝꯃꯤ, ꯑꯗꯨꯕꯨ ꯊꯥꯗꯣꯏ ꯀꯔꯤꯁꯨ ꯑꯋꯥꯕ ꯈꯪꯗꯕ ꯃꯈꯩ ꯁꯨꯔꯝꯃꯤ꯫ ꯂꯣꯏꯔꯗꯨꯅ ꯐꯤꯁꯤꯡ ꯑꯗꯨ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯂꯩꯔꯤꯕ ꯄꯣꯂꯥꯡꯈꯣꯛ ꯑꯗꯨꯗ ꯂꯣꯏꯅ ꯐꯧꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯄꯣꯊꯥꯕ ꯇꯧꯗꯅ ꯊꯥꯗꯣꯏ ꯀꯥꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯋꯥꯏꯔꯝ ꯂꯣꯏꯅ ꯁꯤꯠꯇꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯋꯥꯏꯁꯨ ꯇꯩꯊꯣꯛꯂꯝꯃꯤ꯫ ꯊꯕꯛ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯔꯛꯄꯗ ꯊꯥꯗꯣꯏ ꯄꯣꯞ ꯇꯥꯔꯦ ꯋꯥꯕꯅ꯫ ꯉꯥꯏꯍꯥꯛ ꯎꯏꯊꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ꯫ "ꯑꯁ ꯂꯇꯥ ꯏꯕꯦꯝꯃ, ꯅꯨꯡꯁꯥꯅꯒ ꯁꯥꯕꯅꯦ, ꯂꯩꯕꯒ ꯉꯝꯗ꯭ꯔꯦꯗ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯅꯨꯡꯁꯥꯁꯦ꯫ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ ꯍꯩꯋꯥꯅꯤ꯫ ꯅꯨꯡꯊꯤꯜꯁꯦ ꯁꯥꯕꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯂꯦꯟꯅꯤ ꯈꯟꯕꯗ ꯑꯋꯥꯕ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯑꯩꯗꯤ ꯏꯕꯦꯝꯃ꯫ ꯅꯪꯕꯨ ꯈꯔ ꯇꯣꯏꯅ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ? ꯏꯆꯦꯁꯨ ꯌꯨꯝꯁꯤꯗ ꯏꯊꯟꯇ ꯇꯧꯐꯝꯒ ꯈꯪꯗ꯭ꯔꯦꯃꯤ ꯅꯪꯕꯨ꯫ ꯍꯩ ꯑꯗꯨ ꯉꯥꯏꯈꯣꯅꯦ ꯏꯕꯦꯝꯃ ꯅꯪꯕꯨ, ꯃꯈꯥꯔꯣꯝꯒꯤ ꯔꯥꯅꯤꯗꯣ ꯅꯍꯥꯟꯗꯣ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ ꯈꯪꯗꯦ꯫ ꯏꯁ ꯏꯕꯦꯝꯃ, ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯅ ꯁꯤꯔꯗꯅ ꯃꯀꯣꯛꯇꯒꯤ ꯃꯈꯣꯡ ꯐꯥꯎꯕ ꯍꯦꯛꯇ ꯁꯅꯥꯒꯤ ꯁꯅꯥ ꯉꯥꯛꯇꯅꯤ ꯏꯕꯦꯝꯃ꯫ ꯀꯗꯥꯏꯗꯩꯅꯣ ꯑꯩ ꯏꯃꯥ ꯏꯕꯦꯝꯃ, ꯃꯥꯒꯤ ꯁꯅꯥ ꯃꯌꯥꯝꯗꯨꯕꯨ ꯀꯗꯥꯏꯗꯩꯅꯣ ꯈꯪꯗꯦꯃꯤ꯫ ꯑꯩꯗꯤ ꯃꯤꯠꯀꯥꯁꯦ ꯄꯨꯛꯊꯛ ꯍꯦꯛ ꯊꯛꯏ꯫ ꯑꯁ ꯏꯆꯦ, ꯑꯔꯨꯞꯄꯒ ꯑꯣꯏꯔꯝꯒꯅꯤꯕ꯫ ꯔꯥꯅꯤꯗꯣ ꯑꯔꯨꯞ ꯑꯇꯥꯎ ꯌꯥꯝꯅ ꯁꯤꯒꯟꯕꯅꯤ꯫ ꯅꯍꯥꯟꯁꯨ ꯑꯩꯒ ꯊꯦꯡꯅꯔꯝꯃꯤ, ꯑꯗꯗꯤ ꯀꯔꯤꯝꯇ ꯁꯤꯍꯧꯗꯦꯗ꯫ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯁꯥꯗꯣꯏꯅꯣ? ꯑꯁꯨꯛ ꯊꯨꯅ ꯁꯅꯥꯕꯨ ꯑꯣꯏꯔꯝꯃꯣꯏ ꯏꯆꯦ, ꯑꯣꯏꯔꯝꯃꯣꯏꯀꯣ, ꯑꯁꯦꯡꯕ ꯑꯣꯏꯔꯝꯃꯣꯏꯕ꯫ ꯍꯩ ꯁꯅꯥꯅꯤ ꯃꯤ ꯂꯇꯥ ꯅꯪꯕꯨ, ꯁꯤꯁꯦ ꯑꯩ ꯏꯃꯤꯠꯁꯤꯅ ꯎꯔꯛꯂꯕꯅꯤ ꯃꯤ ꯅꯪꯕꯨ꯫ ꯁꯤ ꯏꯕꯦꯝꯃ ꯁꯨꯝ ꯍꯦꯛ ꯆꯥꯎꯏꯁꯦ꯫ ꯏꯕꯦꯝꯃ, ꯃꯥꯅ ꯁꯤꯈ꯭ꯔꯤꯕ ꯈꯨꯗꯣꯞꯀꯗꯣ ꯑꯁ ꯆꯥꯎꯈ꯭ꯔꯦ ꯂꯇꯥ ꯅꯪꯕꯨ꯫ ꯁꯅꯥꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯃꯨꯟꯅ ꯏꯃꯤꯠꯁꯤꯅ ꯎꯍꯧꯔꯕꯅꯤ ꯏꯕꯦꯝꯃ꯫ ꯇꯧꯕꯕꯨꯗꯤ ꯔꯥꯅꯤꯗꯣ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯕ ꯌꯥꯝ ꯍꯩꯕꯅꯤ꯫ ꯃꯋꯥꯅ ꯇꯥꯜꯂꯛꯄ ꯁꯦꯜꯁꯤꯡꯗꯣ ꯁꯤꯀꯤ ꯑꯃ ꯐꯥꯎꯕ ꯂꯣꯏꯁꯤꯟꯗꯦ ꯍꯥꯏꯕꯅꯤ꯫ ꯏꯟꯖꯥꯡ ꯃꯅꯥ ꯃꯁꯤꯡ ꯐꯥꯎꯕ ꯅꯣꯡꯃꯗ ꯀꯩꯊꯦꯜꯗꯒꯤ ꯂꯩꯗꯦ ꯍꯥꯏꯅꯩ꯫ ꯃꯌꯨꯝꯗ ꯂꯝ ꯃꯆꯦꯠ ꯁꯨꯛꯇꯪ ꯆꯥꯎꯕꯤ ꯑꯃ ꯂꯩꯕꯗꯣ, ꯑꯗꯨꯗ ꯊꯥꯕ ꯈꯔꯗꯨꯅ ꯀꯣꯟꯅꯅꯕ ꯆꯥꯏ ꯍꯥꯏꯌꯦ ꯃꯤ ꯅꯪꯕꯨ꯫ ꯌꯥꯝ ꯍꯩꯀꯣ, ꯍꯩ ꯍꯥꯏꯔꯤꯁꯤꯅꯤ, ꯃꯤꯅ ꯍꯥꯏꯅꯩꯌꯦꯕ꯫ ꯌꯥꯝ ꯍꯩꯈ꯭ꯔꯕꯖꯥꯠꯅꯤ ꯂꯇꯥ ꯏꯕꯦꯝꯃ, ꯅꯣꯏ ꯑꯩꯈꯣꯏꯅꯒ ꯉꯝꯗꯧꯕ ꯄꯣꯠ ꯅꯠꯇꯦ꯫ ꯑꯗꯨꯅ ꯑꯣꯏꯔꯝꯒꯅꯤꯁꯦ, ꯃꯁꯥꯗꯣ ꯁꯨꯛꯇꯪꯈꯛ ꯉꯥꯏꯔꯕꯅꯤ ꯆꯥꯗ ꯊꯛꯇꯕꯒꯤ ꯁꯨꯡꯖꯟꯗꯅ ꯃꯁꯤꯗ꯫ ꯑꯁ ꯐꯤꯕꯝꯗꯨ ꯌꯥꯝ ꯀꯥꯏꯔꯕꯅꯦ ꯃꯤ ꯅꯪꯕꯨ ꯏꯆꯦ ꯇꯥꯃꯣ꯫ ꯉꯝꯃꯣꯏ ꯑꯩꯈꯣꯏꯗꯤ ꯃꯗꯨꯒꯗꯤꯅꯦ, ꯉꯝꯃꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯈꯣꯏ꯫ ꯏꯋꯥꯅ ꯇꯥꯜꯂꯛꯄ ꯁꯦꯜꯁꯤꯡꯗꯨꯅ ꯄꯨꯛ ꯄꯣꯛꯈꯥꯏꯕ ꯃꯈꯩ ꯆꯥꯔꯒ ꯅꯨꯡꯉꯥꯏꯅ ꯊꯕꯛ ꯑꯝꯇ ꯁꯨꯗꯕ ꯃꯈꯩ ꯇꯨꯝꯗꯅ ꯂꯩꯖꯒꯦ, ꯅꯠꯇ꯭ꯔꯣ ꯏꯆꯦ? ꯃꯥꯅꯤ ꯏꯕꯦꯝꯃ, ꯃꯥꯅꯤ, ꯅꯠꯇ꯭ꯔꯣ ꯂꯇꯥ? ꯑꯩꯈꯣꯏꯗꯧꯅ ꯅꯨꯡꯉꯥꯏꯕ, ꯆꯥꯅꯤꯡꯕꯗ ꯆꯥꯕ, ꯇꯧꯅꯤꯡꯕꯗ ꯇꯧꯕ, ꯆꯠꯅꯤꯡꯕꯗ ꯆꯠꯄꯁꯤꯕꯨ ꯈꯨꯜ ꯑꯁꯤꯗ ꯑꯁꯨꯝꯅ ꯏꯅꯤꯡ ꯏꯈꯥ ꯇꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯕꯨ ꯀꯅꯥ ꯌꯥꯎꯔꯝꯒꯗꯒꯦ? ꯅꯨꯡꯉꯥꯏꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕꯗꯤ ꯑꯅꯤ ꯁꯨꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯂꯇꯥ ꯅꯪꯕꯨ꯫ ꯑꯁꯦꯡꯕ ꯏꯆꯦ, ꯁꯨꯝꯈ꯭ꯔꯦ, ꯅꯨꯡꯉꯥꯏꯈ꯭ꯔꯦ꯫ ꯑꯗꯣ ꯏꯆꯦ, ꯉꯔꯥꯡꯗꯣ ꯑꯩ ꯂꯝꯂꯣꯡꯒꯤ ꯀꯩꯊꯦꯜ ꯃꯆꯥꯗ ꯊꯣꯛꯎꯏꯌꯦ ꯏꯆꯦ꯫ ꯑꯁ ꯐꯤ ꯑꯅꯧꯕ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯍꯧꯔꯦ ꯍꯥꯏꯕ ꯏꯆꯦ ꯇꯥꯃꯣ ꯅꯪꯕꯨ꯫ ꯑꯁ ꯑꯩꯗꯤ ꯄꯥꯝꯕꯅ ꯂꯣꯏꯔꯦ꯫ ꯑꯗꯣ ꯑꯊꯨꯕꯤꯗ ꯑꯃꯨꯛꯇ ꯆꯠꯇꯨꯅ ꯑꯝꯇ ꯂꯩꯔꯨꯁꯦꯅꯤ ꯏꯆꯦ ꯅꯪꯕꯨ꯫ ꯍꯩꯃ, ꯑꯁꯦꯡꯕꯔ ꯂꯇꯥ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯑꯗꯨꯗꯤ ꯍꯌꯦꯡꯃꯛ ꯍꯦꯛꯇ ꯆꯠꯂꯁꯤ꯫ ꯑꯩꯁꯨ ꯐꯤ ꯑꯅꯧꯕ ꯑꯝꯇ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯁꯦ ꯀꯨꯏꯔꯕꯅꯤ ꯃꯤ ꯅꯪꯕꯨ꯫ ꯂꯩꯔꯨꯔꯁꯤ ꯑꯗꯨꯗꯤ꯫ ꯍꯣꯏ ꯏꯆꯦ꯫ ꯃꯦꯝꯆꯥꯅ, ꯍꯩ ꯊꯥꯗꯣꯏ, ꯅꯪꯕꯨ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯣ? ꯏꯃꯥ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯩꯗꯧꯔꯤꯒꯦꯅꯦꯍꯦ? ꯅꯠꯇꯦ, ꯃꯇꯝꯁꯤ ꯌꯧꯔꯦꯅꯦꯍꯦ ꯅꯪꯕꯨ꯫ ꯅꯅꯝꯃꯗꯨꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ? ꯌꯥꯆꯪ ꯉꯥꯛꯇꯣꯔꯁꯤ ꯐꯥꯎꯕ ꯍꯜꯂꯛꯇꯦꯅꯦ ꯑꯗꯨꯁꯨ꯫ ꯑꯩ ꯇꯥꯕ꯭ꯔꯅꯦ ꯅꯪꯕꯨ? ꯏꯃꯥꯒꯤ ꯊꯥꯗꯣꯏ, ꯐꯤꯔꯣꯜꯒꯁꯤ ꯂꯧꯁꯤꯟꯅꯕ ꯇꯧꯔꯣ ꯂꯥꯎꯋꯦ ꯃꯤ꯫ ꯑꯁ ꯏꯃꯥ,
ꯑꯩꯗꯤ ꯐꯅ ꯀꯨꯏꯅ ꯇꯨꯝꯃꯨꯔꯦꯗꯅ ꯃꯤꯀꯞꯀ ꯊꯣꯛꯇꯦ ꯐꯖꯅ ꯇꯨꯝꯊꯔꯨꯔꯦ ꯑꯩꯗꯤ ꯁ꯭ꯋꯥꯒ ꯋꯥꯃꯒ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯨꯔꯦ ꯑꯩ ꯏꯅꯝꯃꯗꯣ ꯏꯅꯝꯃ ꯇꯥꯃꯣ ꯍꯣꯏꯔꯣꯝꯗ ꯆꯠꯀꯅꯤ ꯍꯥꯏꯔꯝꯕꯅꯦꯕ ꯑꯩ ꯐꯤꯁꯤꯡꯁꯦ ꯑꯃꯨꯛꯇ ꯂꯧꯁꯤꯜꯂꯨꯈꯤꯒꯦ ꯍꯜꯂꯛꯄ ꯌꯥꯔꯕꯅꯤ ꯃꯥꯁꯨꯅꯦ ꯃꯇꯝꯁꯦ ꯊꯦꯡꯂꯦ ꯍꯥꯏꯕꯁꯤ ꯈꯪꯂꯝꯒꯅꯤꯕ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯅꯤꯗꯣꯅ ꯂꯩꯔꯤꯕꯗꯨꯕꯨ ꯀꯔꯤ ꯋꯥꯈꯜꯅꯣ ꯈꯪꯗꯦ ꯑꯩꯒꯤ ꯏꯃꯧꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯌꯥꯎꯈꯤꯗ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯏꯃꯧꯁꯦ ꯆꯠꯂꯣ ꯆꯠꯂꯣ ꯊꯕꯛ ꯂꯣꯏꯁꯤꯟꯒꯗꯕꯗꯣ ꯂꯣꯏꯁꯤꯟꯖꯔꯨꯔꯣ ꯆꯠꯂꯣ ꯌꯥꯆꯪꯕ ꯅꯨꯃꯤꯠ ꯇꯥꯔꯛꯄ ꯍꯥꯏꯕꯁꯤꯗꯕꯨ ꯁꯥ ꯎꯆꯦꯛ ꯐꯥꯎꯕ ꯃꯁꯥꯒꯤ ꯃꯀꯣꯟꯗ ꯆꯪꯗꯨꯅ ꯂꯣꯏꯅ ꯂꯩꯅꯔꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯂꯥꯇꯥ ꯉꯁꯥꯏꯗꯒꯤ ꯆꯠꯈ꯭ꯔꯤꯕꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯂꯝꯗꯦ ꯊꯥꯗꯣꯏꯗꯣ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯌꯥꯕ ꯇꯧꯔꯗꯨꯅ ꯗꯨꯛ ꯊꯥꯎꯃꯩ ꯊꯥꯜꯂꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯂꯥꯇꯥꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯊꯥꯗꯣꯏ ꯉꯁꯤꯗꯤ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛ ꯍꯥꯞꯄꯨꯔꯅꯨ ꯁꯤꯡꯖꯨ ꯆꯥꯔꯛꯄꯒꯤ ꯄꯨꯛꯀꯁꯤ ꯄꯤꯛ ꯊꯜꯂꯦ ꯑꯗꯨꯅ ꯆꯥꯛ ꯑꯝꯇ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯞꯄꯨꯔꯅꯨꯀꯣ ꯈ꯭ꯋꯥꯡ ꯌꯥꯝ ꯅꯥꯏ ꯑꯗꯨꯅ ꯑꯩ ꯍꯤꯞꯄꯨꯔꯅꯤ ꯍꯣꯏ ꯏꯅꯝꯃ ꯑꯗꯣ ꯏꯅꯝꯃ ꯏꯟꯁꯥꯡꯗꯤ ꯉꯥ ꯊꯣꯡꯗꯣꯏꯅꯤꯀꯣ ꯉꯁꯥꯏ ꯇꯣꯝꯕꯤ ꯍꯣꯏꯒꯤ ꯀꯣꯝ ꯏꯁꯤꯠꯂꯦ ꯍꯥꯏꯗꯅ ꯉꯥ ꯈꯔ ꯄꯤꯔꯛꯑꯦ ꯑꯗꯨ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯒꯦ ꯇꯧꯕꯅꯤ ꯉꯥ ꯊꯣꯡꯗꯣꯏꯅꯦꯕ ꯑꯗꯨꯗꯤ ꯈꯤꯇꯪ ꯍꯦꯛ ꯍꯥꯞꯄꯣ ꯑꯩꯒꯤ ꯁꯔꯨꯛꯇꯣ ꯌꯥꯝꯅ ꯆꯥꯅꯤꯡꯕꯗꯤ ꯑꯣꯏꯗ꯭ꯔꯕꯅꯤ ꯑꯗ ꯅꯪꯅ ꯉꯥ ꯊꯣꯡꯅꯤ ꯍꯥꯏꯔꯕꯅꯤꯅ ꯃꯍꯥꯎꯗꯣ ꯈꯔ ꯍꯦꯛ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ ꯑꯗꯣ ꯏꯟꯁꯥꯡꯗꯣ ꯃꯣꯔꯣꯛꯀ ꯁꯥꯇꯛ ꯇꯧꯔꯒ ꯍꯥꯎꯅ ꯊꯣꯡꯉꯨꯀꯣ ꯍꯥꯎꯅ ꯊꯣꯡꯉꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯍꯣꯏ ꯏꯅꯝꯃ ꯃꯧ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯔꯨꯒꯦ ꯉꯁꯥꯏꯗꯒꯤ ꯃꯇꯝꯁꯤ ꯊꯦꯡꯉꯦ ꯍꯥꯏꯔꯕꯗꯤ ꯈꯔ ꯉꯟꯅꯁꯨ ꯍꯜꯂꯛꯄ ꯌꯥꯗ꯭ꯔꯥ ꯅꯪꯕꯣ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯦꯡꯂ ꯐꯥꯎꯕ ꯅꯨꯃꯤꯠ ꯇꯥꯔꯐꯥꯎ ꯍꯜꯂꯛꯇꯅ ꯂꯩꯊꯣꯛꯄ ꯍꯥꯏꯕꯁꯦ ꯃꯤꯅꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯅꯤ ꯅꯪꯕꯨ ꯈꯔ ꯉꯟꯅ ꯍꯜꯂꯛꯅꯕ ꯇꯧꯕ ꯌꯥꯗ꯭ꯔꯣ ꯑꯩꯉꯣꯟꯗ ꯁꯤꯗ ꯆꯠꯀꯅꯤ ꯈꯣꯠꯀꯅꯤꯅꯁꯨ ꯀꯔꯤꯝꯇ ꯍꯥꯏꯔꯝꯕ ꯅꯠꯇꯦ ꯏꯆꯥ ꯅꯨꯄꯥꯁꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯅꯠꯇꯦ ꯅꯪꯒꯤ ꯅꯑꯣꯡꯁꯦ ꯏꯃꯥꯗꯤ ꯌꯥꯝ ꯄꯥꯝꯗꯦ ꯂꯇꯥ ꯏꯃꯥ ꯌꯥꯝꯅ ꯄꯥꯝꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯪꯒꯤ ꯃꯗꯨꯒꯤ ꯍꯩꯅꯕꯤꯗꯣ ꯃꯗꯣ ꯈꯔ ꯁꯦꯝꯗꯣꯛꯅꯕ ꯇꯧ ꯏꯃꯥ ꯑꯩꯅ ꯍꯥꯟꯅꯁꯨ ꯍꯟꯖꯤꯟ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯏꯃꯥꯗ ꯑꯩꯅ ꯆꯠꯄ ꯈꯣꯠꯄꯗ ꯁꯨꯃꯥꯏꯅ ꯄꯥꯅꯕꯁꯦ ꯇꯧꯕꯤꯅꯣ ꯍꯥꯏꯗꯅ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯃꯁꯤꯗ ꯏꯃꯥꯅ ꯉꯥꯏꯍꯥꯛꯇ ꯑꯩꯅ ꯆꯠꯄ ꯈꯣꯠꯄ ꯌꯦꯡꯁꯤꯟꯕꯒꯤ ꯊꯕꯛꯁꯦ ꯇꯧꯕꯤꯔꯛꯀꯅꯨ ꯌꯦꯡꯁꯤꯟꯗꯕ ꯌꯥꯕ꯭ꯔꯣ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕꯁꯦ ꯅꯨꯄꯤ ꯉꯥꯛꯇꯅꯤ ꯃꯁꯤꯗ ꯅꯪꯅ ꯆꯠꯅꯤꯡꯕ ꯃꯇꯝꯗ ꯆꯠꯄ ꯍꯜꯂꯛꯅꯤꯡꯕ ꯃꯇꯝꯗ ꯍꯦꯛ ꯍꯜꯂꯛꯄ ꯁꯤꯕꯨ ꯀꯅꯥꯅ ꯇꯧꯅꯒꯦ ꯍꯌꯦꯡ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯛꯂꯕꯗꯤ ꯍꯥꯏꯗꯨꯅ ꯇꯣꯛꯀꯅꯤ ꯌꯨꯝꯒꯤ ꯃꯈꯥꯗ ꯁꯨꯛꯂꯩ ꯍꯦꯛ ꯂꯩꯅꯤꯡꯗꯕ ꯅꯨꯄꯤꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣꯅꯦ ꯅꯪ ꯅꯣꯡꯃꯇ ꯅꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯃꯇꯦꯡ ꯈꯖꯤꯛ ꯐꯥꯎꯕ ꯄꯥꯡꯕꯁꯨ ꯅꯠꯇꯦ ꯊꯕꯛ ꯍꯥꯏꯔ ꯑꯋꯥꯕ ꯑꯝꯇ ꯁꯨꯍꯟꯕꯁꯨ ꯅꯠꯇꯦ ꯃꯁꯤꯗ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯌꯨꯝꯒꯤ ꯃꯈꯥꯗ ꯂꯩꯅꯤꯡꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯅꯪꯀꯣ ꯈꯔꯗꯤ ꯍꯦꯟꯃꯜꯂꯕꯅꯤ ꯅꯪ ꯌꯨꯝꯁꯤꯗ ꯌꯦꯡꯅꯤꯡꯗꯕ ꯃꯤ ꯌꯥꯝ ꯂꯩꯕ ꯑꯗꯨꯅꯅꯤ ꯁꯤ ꯍꯦꯛ ꯍꯥꯏꯔꯗꯤ ꯐꯔꯝꯕꯅꯤꯅꯦ ꯅꯠꯇꯦ ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯑꯗꯨꯝ ꯏꯃꯨꯡꯗ ꯁꯨꯔꯨ ꯍꯦꯛ ꯂꯩꯁꯤꯟꯗꯨꯅ ꯑꯗꯨꯝ ꯂꯩꯌꯣ ꯍꯥꯏꯔꯣ ꯀꯩꯅꯣ ꯈꯪꯗꯦ ꯇꯥꯖꯅꯤꯡꯗꯕꯅ ꯀꯪꯍꯧꯔꯣꯏ ꯃꯥꯅ ꯊꯟꯇ ꯑꯩꯗꯤ ꯆꯪꯖꯈ꯭ꯔꯒꯦ ꯑꯣꯟꯊꯣꯛꯄꯅꯤꯀꯣ ꯑꯩꯒꯤ ꯏꯆꯥ ꯏꯃꯧ ꯑꯁꯦ ꯀꯔꯝꯕ ꯅꯨꯃꯤꯠ ꯊꯥꯗ ꯋꯥꯈꯜ ꯇꯥꯔꯛꯀꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯃꯦꯝꯆꯥꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦꯗꯀꯣ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡ ꯃꯦꯝꯆꯥꯒꯤ ꯃꯆꯥꯅꯨꯄꯥ ꯈꯣꯝꯕꯗꯨ ꯃꯌꯨꯝꯗ ꯃꯇꯝ ꯈꯔꯒꯤꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯦ ꯈꯣꯝꯕ ꯃꯇꯝ ꯀꯨꯏꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯂꯥꯛꯄꯅ ꯃꯃꯥꯒꯤ ꯃꯆꯟꯒꯤ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯐꯤ ꯑꯃꯃꯝꯁꯨ ꯂꯩꯔꯛꯇꯨꯅ ꯃꯈꯣꯏꯗ ꯄꯤꯔꯝꯃꯤ ꯃꯗꯨ ꯂꯇꯥꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯃꯥꯒꯤ ꯈꯛꯇ ꯂꯩꯔꯛꯀꯦ ꯍꯥꯏꯗꯤ ꯃꯣꯏ ꯑꯇꯩꯒꯤꯁꯨ ꯂꯩꯔꯛꯑꯦ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥꯅ ꯏꯆꯥ ꯂꯥꯛꯄ ꯌꯥꯝ ꯐꯔꯦ ꯀꯌꯥꯝ ꯀꯨꯏꯅꯃꯨꯛ ꯂꯩꯒꯅꯤ ꯍꯟꯗꯛꯇꯤ ꯏꯃꯥꯒꯤ ꯈꯣꯝꯕ ꯃꯥ ꯀꯨꯏꯅꯗꯤ ꯂꯩꯕ ꯌꯥꯔꯣꯏꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯈꯛꯇꯒꯤꯅꯤꯗ ꯑꯗꯣ ꯏꯃꯥ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯅꯁꯥꯗꯣ ꯏꯁꯣꯟ ꯎꯏꯗ ꯅꯌꯥꯡꯁꯨ ꯌꯥꯝ ꯀꯪꯁꯤꯜꯂꯦ ꯀꯩꯗꯧꯔꯒꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄ ꯍꯥꯏꯕꯁꯤ ꯁꯤ ꯉꯥꯛꯇꯅꯤ ꯏꯃꯥꯅ ꯍꯤꯡꯗꯅ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯍꯤꯡꯂꯨꯒꯅꯤ ꯍꯥꯏꯕꯒꯤꯅꯤ ꯏꯃꯥꯒꯤ ꯈꯣꯝꯕ ꯏꯃꯥꯅ ꯂꯩꯔꯤꯉꯩꯗ ꯅꯆꯥꯅꯨꯄꯤ ꯑꯁꯤꯃꯇꯪ ꯃꯐꯝ ꯈꯪꯅ ꯂꯩꯖꯍꯧꯔꯕꯗꯤ ꯏꯃꯥꯗꯤ ꯁꯤꯔꯕꯁꯨ ꯌꯥꯔꯕꯅꯤ ꯈꯣꯝꯕ ꯏꯃꯥ ꯃꯥꯒꯤ ꯈꯟꯕꯗ ꯋꯥꯈꯜꯁꯦ ꯂꯩꯇꯥꯐꯝ ꯈꯪꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯊꯥꯗꯣꯏꯒꯤꯗꯤ ꯑꯩꯁꯨ ꯂꯩꯔꯤ ꯃꯅꯝꯃꯁꯨ ꯂꯩꯔꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯤꯕꯁꯤꯗꯤ ꯏꯃꯥꯅ ꯋꯥꯈꯜꯗꯣ ꯄꯪꯈꯟꯗ ꯈꯟꯖꯤꯟꯗꯅ ꯀꯗꯥꯏꯗꯒꯤ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯂꯥꯝꯁꯤꯟꯗꯅ ꯈꯜꯂꯒ ꯂꯩꯔꯤ ꯑꯗꯨꯅꯗꯤ ꯋꯥꯈꯜꯗꯣ ꯑꯗꯨꯝ ꯄꯤꯛꯁꯤꯜꯂꯛꯄ ꯇꯥꯕꯅꯤ ꯊꯥꯗꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝ ꯂꯩꯔꯤꯕꯁꯤꯗꯤ ꯌꯥꯝ ꯈꯟꯖꯤꯜꯂꯨꯅꯨꯗ ꯏꯃꯥ ꯅꯉꯣꯟꯗ ꯋꯥ ꯑꯃꯠꯇꯁꯨ ꯍꯧꯗꯣꯛꯅꯤꯡꯕꯅꯤ ꯏꯃꯥꯒꯤ ꯈꯣꯝꯕ ꯅꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯀꯣꯟ ꯑꯃ ꯂꯩꯔꯒ ꯃꯥꯁꯨ ꯃꯁꯥꯒꯤ ꯃꯔꯅꯥꯏꯒꯤ ꯑꯣꯏꯕ ꯁꯦꯜ ꯈꯔ ꯇꯥꯟꯖꯕꯅ ꯐꯠꯇ꯭ꯔꯣ ꯃꯥꯁꯨ ꯏꯃꯨꯡꯒꯤ ꯃꯅꯝꯃꯒꯤ ꯃꯇꯦꯡ ꯈꯔ ꯇꯧ ꯑꯩꯒꯤꯃꯨꯛ ꯃꯇꯦꯡ ꯈꯔ ꯄꯥꯡ ꯃꯇꯝꯁꯦ ꯑꯗꯨꯝ ꯀꯣꯟꯅꯔꯕꯅꯤ ꯑꯗꯨꯅ ꯃꯁꯥꯒꯤ ꯃꯊꯧ ꯑꯃ ꯁꯤꯟꯐꯝ ꯈꯪꯅ ꯇꯧꯖꯔꯕꯗꯤ ꯐꯩꯗꯅ ꯃꯔꯅꯥꯏ ꯁꯦꯜ ꯈꯔ ꯊꯣꯛꯆꯔꯕꯗꯤ
ꯅꯉꯣꯟꯗꯁꯨ ꯀꯌꯥ ꯌꯦꯠꯂꯔꯣꯏ ꯑꯗꯨꯅ ꯃꯥꯒꯤ ꯀꯣꯟ ꯑꯃ ꯂꯩꯕꯤꯅꯕ ꯇꯧꯁꯤꯅꯦ ꯃꯃꯥꯟꯅꯕꯤꯁꯤꯡꯁꯨ ꯂꯣꯏꯅ ꯁꯥꯟꯅꯩ ꯃꯥ ꯈꯛꯇꯅꯤ ꯁꯥꯗ꯭ꯔꯤꯕꯁꯦ ꯑꯩꯈꯣꯏ ꯊꯥꯗꯣꯏꯅꯕꯨ ꯐꯤ ꯁꯥꯒꯦ ꯍꯥꯏꯔꯕꯗꯤ ꯂꯩꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯏꯃꯥ ꯑꯩꯅ ꯂꯥꯡꯐꯩꯗ ꯆꯠꯇꯨꯅ ꯁꯦꯜ ꯇꯥꯜꯂꯤꯕꯁꯦ ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯅꯕꯒꯤꯅꯤ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯔꯨꯅꯨ ꯏꯃꯥ ꯑꯩ ꯀꯅꯥꯗꯅꯣ ꯀꯣꯟ ꯑꯁꯟꯕ ꯃꯤꯁꯤꯡꯗ ꯊꯥꯊꯣꯛ ꯊꯥꯁꯤꯟ ꯇꯧꯔꯒ ꯑꯃꯨꯛ ꯊꯪꯅꯔꯛꯈꯤꯒꯦ ꯏꯃꯥ ꯏꯆꯜꯒꯤꯕꯨ ꯃꯕꯨꯡꯉꯩ ꯂꯩꯔꯤꯁꯤꯗꯤ ꯇꯧꯗꯕ ꯌꯥꯄꯣꯟꯇꯦ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯋꯥꯔꯝꯃꯅꯤ ꯄꯣꯊꯥꯖꯔꯨꯔꯣ ꯆꯠꯂꯣ ꯈꯣꯝꯕ ꯃꯃꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯤꯗꯨꯅ ꯂꯣꯏꯅꯖꯔꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤ ꯂꯇꯥꯅ ꯇꯧꯔꯤꯕꯗꯨꯒꯗꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯈꯦꯠꯅꯔꯤ ꯃꯦꯝꯆꯥꯒ ꯊꯥꯗꯣꯏꯒꯅꯁꯨ ꯈꯣꯝꯕꯗ ꯀꯔꯤꯃꯠꯇ ꯂꯇꯥꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯇꯝꯂꯝꯗꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯈꯣꯝꯕꯗꯣ ꯃꯃꯥꯟꯅꯕ ꯑꯃꯒ ꯎꯅꯔꯨꯒꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯊꯥꯗꯣꯏ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯂꯇꯥꯁꯨ ꯆꯥꯛꯁꯪꯗ ꯆꯪꯂꯛꯂꯝꯃꯤ ꯊꯥꯗꯣꯏ ꯀꯔꯤ ꯏꯟꯁꯥꯡꯅꯣ ꯅꯪꯅ ꯊꯣꯡꯉꯤꯗꯨꯕꯣ ꯏꯅꯝꯃ ꯀꯣꯕꯤ ꯂꯩꯒ ꯍꯋꯥꯏ ꯊꯔꯥꯛꯀ ꯇꯧꯔꯒ ꯃꯌꯥꯟ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯤ ꯑꯗꯨꯒ ꯏꯃꯥꯒꯤ ꯆꯝꯐꯨꯠ ꯑꯃꯒ ꯇꯧꯔꯤ ꯏꯅꯝꯃ ꯑꯁ ꯉꯥꯒ ꯑꯝꯇ ꯂꯩꯇ꯭ꯔꯕ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ ꯏꯟꯁꯥꯡꯅꯦꯅ ꯑꯁ ꯏꯅꯝꯃ ꯃꯣꯔꯣꯛ ꯑꯃꯁꯨ ꯃꯦꯠꯇꯣꯏꯅꯤ ꯑꯗꯨꯒ ꯉꯥ ꯑꯌꯥꯏꯕ ꯈꯔꯁꯨ ꯂꯩꯔꯤꯌꯦ ꯁꯤꯒ ꯑꯗꯨꯝ ꯆꯥꯕ ꯌꯥꯅꯤꯗ ꯏꯅꯝꯃ ꯑꯣ ꯑꯗꯨꯅꯦꯕ ꯑꯗꯨ ꯑꯣꯏꯔꯗꯤꯈꯔ ꯐꯔꯦꯗꯅ ꯑꯗꯨ ꯊꯥꯗꯣꯏ ꯍꯣꯔꯦꯟ ꯅꯈꯣꯏ ꯇꯥꯆꯧ ꯍꯜꯂꯛꯂꯒ ꯆꯥꯛ ꯆꯥꯕꯗꯅꯦ ꯅꯪꯅ ꯅꯈꯣꯏ ꯇꯥꯆꯧꯗ ꯑꯩꯗꯤ ꯆꯥꯛ ꯅꯣꯡꯃ ꯐꯥꯗꯣꯛꯇꯪ ꯊꯣꯡꯕꯅꯤ ꯑꯇꯩ ꯃꯇꯝꯗꯗꯤ ꯏꯅꯝꯃꯅ ꯑꯗꯨꯝ ꯊꯣꯡꯉꯤ ꯍꯥꯏꯗꯅ ꯅꯈꯣꯏ ꯇꯥꯆꯧꯗ ꯅꯪꯅ ꯍꯥꯏꯒꯗꯕꯅꯤꯀꯣ ꯅꯠꯇ꯭ꯔꯗꯤ ꯑꯩꯁꯦ ꯅꯣꯏ ꯇꯥꯆꯧꯅ ꯊꯕꯛ ꯁꯨꯡꯇꯧ ꯇꯧꯗꯕꯤ ꯃꯥꯟꯈ꯭ꯔꯅꯤꯕ ꯑꯗꯨꯅ ꯁꯨꯃꯥꯏꯅꯈꯔ ꯍꯥꯏꯌꯨꯀꯣ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯈꯪꯉꯦꯗꯅ ꯑꯩꯒꯤ ꯃꯁꯤꯡꯗꯣ ꯅꯈꯣꯏ ꯇꯥꯆꯧꯅ ꯌꯨꯝꯁꯤꯗꯒꯤ ꯍꯦꯛ ꯆꯠꯈꯤꯕꯒ ꯑꯩꯅ ꯇꯧꯒꯗꯕꯗꯣ ꯅꯪ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯏꯅꯝꯃ ꯑꯩ ꯍꯣꯔꯦꯟ ꯇꯥꯆꯧꯗ ꯁꯣꯏꯗꯅ ꯍꯥꯏꯒꯦ ꯅꯣꯡ ꯅꯤꯅꯤ ꯍꯧꯈ꯭ರೆ ꯍꯌꯦꯡꯗꯤ ꯈꯣꯝꯕꯁꯨ ꯑꯃꯨꯛ ꯃꯥꯒꯤ ꯊꯕꯛ ꯃꯐꯝꯗ ꯆꯠꯈ꯭ꯔꯒꯅꯤ ꯑꯗꯨꯅ ꯈꯣꯝꯕ ꯅꯣꯡꯃ ꯈꯛꯇ ꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯇꯧꯒꯗꯧ ꯃꯊꯧ ꯑꯌꯥꯝꯕ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯖꯩ ꯂꯇꯥꯗꯣ ꯃꯥꯒꯤ ꯀꯥꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤ ꯇꯥꯟꯖꯥꯗꯨꯗ ꯈꯣꯝꯕ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯅꯨꯄꯤ ꯅꯠꯇꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯝ ꯍꯤꯞꯇꯨꯅ ꯐꯝꯗꯨꯅ ꯂꯩꯊꯣꯛꯇꯨꯅ ꯑꯗꯨꯝ ꯂꯩꯔꯤꯗꯨꯕꯣ ꯉꯁꯥꯏꯗꯒꯤ ꯊꯥꯗꯣꯏꯁꯦ ꯊꯕꯛꯁꯨ ꯂꯦꯞꯇꯦ ꯑꯃꯃꯨꯛ ꯇꯧ ꯄꯣꯊꯥꯕ ꯐꯥꯎꯕ ꯇꯧꯗꯅ ꯑꯉꯥꯡ ꯑꯁꯤꯅ ꯇꯧꯔꯤꯕꯁꯦ ꯅꯪ ꯀꯔꯤꯝꯇ ꯎꯗ꯭ꯔꯕ꯭ꯔꯥ ꯅꯪ ꯍꯧꯖꯤꯛꯇꯁꯨ ꯍꯌꯦꯡ ꯑꯩ ꯆꯠꯈ꯭ꯔꯅꯤ ꯍꯥꯏꯗꯅ ꯑꯩꯒꯤ ꯀꯔꯤ ꯐꯤꯔꯣꯜ ꯑꯃꯣꯠꯄ ꯂꯩꯕꯒꯤ ꯍꯥꯏꯕꯗꯒꯤ ꯐꯤ ꯑꯃꯅꯤ ꯑꯩꯅ ꯄꯤꯈꯤꯕꯅꯤ ꯑꯗꯨ ꯑꯃꯨꯛ ꯁꯨꯒꯗꯕꯒꯤ ꯇꯧꯍꯧꯔꯤ ꯑꯗꯨꯒ ꯅꯪꯅ ꯁꯤ ꯅꯨꯡꯉꯥꯏꯅ ꯍꯤꯞꯇꯨꯅ ꯂꯩꯊꯣꯛꯂꯤꯕꯅꯦꯕ ꯅꯪꯅ ꯇꯧꯒꯗꯕꯗꯣ ꯑꯉꯥꯡ ꯑꯁꯤꯅ ꯂꯣꯏꯅ ꯇꯧꯗꯨꯅ ꯂꯩꯔꯤ ꯑꯁ ꯃꯈꯣꯏ ꯇꯥꯆꯧ ꯑꯩ ꯀꯣꯛꯁꯦ ꯌꯥꯝ ꯁꯤꯛ ꯇꯧꯕꯅꯦꯕ ꯅꯠꯇ꯭ꯔꯗꯤ ꯑꯩꯅ ꯍꯧꯒꯠꯇꯨꯅ ꯉꯁꯥꯏꯅ ꯂꯣꯏꯅ ꯇꯧꯔꯗꯧꯅꯤ ꯑꯗ ꯀꯣꯛꯁꯦ ꯆꯤꯛꯃꯟꯕꯗꯨꯗ ꯉꯥꯏꯍꯥꯛ ꯁꯨꯝ ꯄꯣꯊꯥꯔꯝꯕꯅꯤ ꯅꯆꯥꯅꯨꯄꯤꯅ ꯃꯕꯨꯡꯒꯤ ꯐꯤ ꯑꯃꯅꯤꯈꯛ ꯁꯨꯕꯕꯨ ꯀꯔꯤ ꯋꯥꯅꯤꯡꯉꯥꯏ ꯂꯩꯒꯦ ꯃꯁꯤꯗ ꯃꯈꯣꯏ ꯇꯥꯆꯧꯅ ꯅꯆꯥꯅꯨꯄꯤꯁꯦ ꯋꯥꯔꯝꯃꯅꯤꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕꯗꯨꯕꯨ ꯀꯩꯅꯣ ꯊꯕꯛ ꯈꯔ ꯇꯧꯕꯕꯨ ꯀꯩꯒꯤ ꯋꯥꯗꯣꯏꯅꯣ ꯑꯋꯥꯕ ꯊꯕꯛꯁꯨ ꯅꯠꯇꯕꯁꯤꯗ ꯅꯨꯄꯤ ꯅꯪꯒꯤ ꯋꯥꯈꯜꯁꯤꯗꯤ ꯑꯉꯛꯄꯅꯤ ꯅꯠꯇꯦ ꯃꯥ ꯃꯊꯟꯇ ꯇꯧꯔꯤꯕꯗꯣ ꯅꯈꯣꯏꯅꯤ ꯄꯨꯟꯅ ꯇꯧꯃꯤꯟꯅꯔꯕꯗꯤ ꯐꯠꯇ꯭ꯔꯥ ꯍꯥꯏꯕꯅꯤꯅꯦ ꯌꯥꯔꯦ ꯅꯪꯒ ꯃꯥꯟꯅꯗꯨꯅ ꯀꯔꯤꯝꯇ ꯀꯥꯟꯅꯕ ꯄꯨꯔꯛꯀꯗꯧ ꯃꯥꯟꯗꯦ ꯑꯩ ꯀꯗꯥꯏ ꯅꯍꯥꯟ ꯑꯩꯅ ꯅꯪꯉꯣꯟꯗ ꯊꯝꯖꯤꯜꯂꯣ ꯍꯥꯏꯗꯨꯅ ꯄꯤꯈꯤꯕ ꯁꯦꯜꯁꯤꯡꯗꯣ ꯄꯨꯊꯣꯔꯛꯑꯣ ꯑꯩ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ ꯑꯗꯨꯒꯤ ꯁꯦꯜꯁꯤꯡꯗꯨꯗꯤ ꯅꯪꯗꯤ ꯀꯩꯗꯧꯗꯣꯏꯕ ꯁꯣꯝꯗꯗꯤ ꯑꯩꯅ ꯑꯩꯒꯤ ꯁꯅꯥ ꯃꯆꯥ ꯑꯝꯇ ꯁꯥꯒꯦ ꯍꯥꯏꯗꯅ ꯈꯜꯂꯤ ꯅꯠꯇꯦ ꯅꯪꯕꯨ ꯑꯗꯨꯕꯨ ꯀꯩꯗ ꯁꯤꯖꯤꯟꯅꯗꯣꯔꯤꯒꯦ ꯍꯩ ꯅꯪꯒꯤ ꯁꯅꯥ ꯃꯆꯥ ꯍꯥꯟꯅꯒꯤ ꯂꯩꯔꯤꯕꯗꯨꯗꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯃꯨꯛ ꯁꯥꯅꯤꯡꯂꯛꯏꯔ ꯅꯠꯇꯦ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯍꯦꯟꯕ ꯄꯥꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯁꯦꯜꯗꯣ ꯑꯩꯅ ꯊꯥꯗꯣꯏꯒꯤ ꯀꯣꯟ ꯑꯃ ꯆꯟꯕꯤꯌꯨ ꯍꯥꯏꯗꯅ ꯈꯨꯔꯥ ꯏꯕꯣꯍꯜꯍꯣꯏꯗ ꯆꯠꯇꯨꯅ ꯍꯥꯏꯅꯔꯝꯃꯤ ꯑꯗꯨꯒꯤ ꯁꯦꯜ ꯈꯔ ꯍꯥꯟꯅ ꯄꯤꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯃꯗꯨ ꯈꯔ ꯊꯤꯜꯂꯨꯒꯦ ꯇꯧꯕꯒꯤ ꯑꯋꯥꯠꯄꯗꯨꯅ ꯍꯌꯦꯡ ꯀꯣꯟ ꯆꯟꯕ ꯂꯣꯏꯔꯒ ꯍꯥꯞꯀꯦ ꯍꯥꯏꯗꯅ ꯍꯥꯏꯅꯈ꯭ꯔꯕꯅꯤ ꯃꯁꯤꯗ ꯅꯪꯅ ꯁꯅꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯀꯔꯤꯒꯤ ꯀꯣꯟ ꯆꯟꯒꯗꯧꯔꯤꯕꯅꯣ ꯃꯈꯣꯏ ꯇꯥꯆꯧꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯇꯧꯕꯁꯤ ꯐꯥꯎꯕ ꯍꯥꯏꯅꯗꯅ ꯃꯁꯥꯅ ꯈꯪꯅ ꯇꯧꯒꯦ ꯍꯥꯏꯕ ꯈꯟꯗꯦ ꯑꯗꯨꯒ ꯁꯥꯁꯨ ꯁꯥꯔꯣꯏꯗꯕꯗ ꯀꯣꯟ ꯑꯃꯨꯛ ꯆꯟꯗꯧꯔꯤꯕ ꯅꯠꯇꯦ ꯃꯈꯣꯏ ꯇꯥꯆꯧꯅ ꯇꯥꯜꯂꯤꯕ ꯁꯦꯜꯁꯤꯡꯁꯤꯕꯨ ꯑꯩꯒꯤꯗꯤ ꯁꯔꯨꯛ ꯑꯝꯇ ꯌꯥꯎꯗ꯭ꯔꯕ꯭ꯔꯥ ꯍꯦꯛ ꯇꯧꯔꯒ ꯏꯃꯥꯒꯤ ꯑꯗꯨ ꯇꯧꯅꯕ ꯑꯩꯈꯣꯏ ꯊꯥꯗꯣꯏꯒꯤ ꯑꯗꯨ ꯑꯗꯥꯒꯤ ꯍꯥꯏꯗꯅ ꯑꯗꯨꯝ ꯇꯧꯗꯅ ꯂꯩꯔꯤꯁꯤꯕꯨ ꯅꯠꯇꯦ ꯑꯩꯒꯤꯗꯤ ꯑꯝꯇ ꯌꯥꯎꯗ꯭ꯔꯕ ꯍꯥꯏ ꯋꯥꯅꯤꯗ ꯁꯅꯥ ꯃꯆꯥ ꯑꯝꯇꯪ ꯁꯥꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯐꯅꯗꯤ ꯀꯨꯏꯔꯕꯅꯤ ꯉꯁꯤ ꯉꯔꯥꯡꯗꯒꯤ ꯋꯥ ꯅꯠꯇ꯭ꯔꯦ ꯍꯥꯏ ꯋꯥꯅꯤ ꯌꯥꯔꯣꯏ ꯃꯣꯏꯒꯤ ꯀꯣꯟꯒꯗꯣ ꯂꯥꯏꯔꯤ ꯑꯩꯒꯤ ꯁꯅꯥ ꯍꯥꯟꯅ ꯁꯥꯗꯧꯅꯤ ꯅꯠꯇ꯭ꯔꯗꯤ ꯑꯩꯗꯤ ꯀꯌా ꯅꯨꯡꯉꯥꯏꯔꯣꯏ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯋꯥꯍꯪ ꯑꯝꯇ ꯍꯪꯂꯝꯕꯁꯨ ꯅꯠꯇꯕ ꯌꯥꯔꯣꯏ ꯅꯪꯅ ꯌꯥꯔꯣꯏ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯕ ꯋꯥ
ꯃꯤ ꯅꯍꯥꯟꯅ ꯑꯩꯅ ꯆꯠꯇꯨꯅ ꯍꯥꯏꯅꯔꯝꯂꯕꯅꯤ ꯈꯨꯔꯥ ꯏꯕꯨꯍꯜꯂꯣꯏꯗꯣ ꯅꯪꯒꯤ ꯁꯅꯥ ꯍꯥꯟꯅꯗꯒꯤꯁꯨ ꯑꯩꯅ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯁꯅꯥꯕꯨ ꯉꯥꯏꯍꯥꯛꯇ ꯁꯥꯒꯗ꯭ꯔꯣ ꯑꯃ ꯂꯩꯔꯒ ꯑꯗꯨ ꯃꯉꯥꯏ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯁꯅꯥꯕꯨ ꯍꯣꯡꯒꯗ꯭ꯔꯣ ꯇꯥꯕ ꯌꯥꯗ ꯋꯥ ꯉꯥꯡꯂꯛꯀꯅꯨ ꯅꯨꯄꯤ ꯆꯠꯂꯣ ꯀꯗꯥꯏꯅꯣ ꯁꯦꯜꯗꯨ ꯂꯧꯊꯣꯛꯁꯨ ꯆꯠꯂꯣ ꯃꯇꯝꯁꯦ ꯌꯧꯈ꯭ꯔꯕꯅꯤ ꯑꯩ ꯊꯦꯡꯉꯦ ꯅꯪꯒ ꯑꯣꯟꯁꯤꯟꯅꯗꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯑꯩ ꯍꯧꯖꯤꯛ ꯀꯗꯥꯏꯅꯣ ꯄꯨꯊꯣꯔꯛꯑꯣꯏꯕꯤ ꯐꯩ ꯅꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯉꯥꯛꯇ ꯇꯧꯔꯕ ꯅꯠꯇ꯭ꯔꯣ ꯁꯤꯗꯩꯗꯤ ꯑꯩꯁꯨ ꯑꯩꯒꯤ ꯑꯄꯥꯝꯕ ꯉꯥꯛꯇ ꯇꯧꯒꯅꯤ ꯑꯩꯁꯨ ꯅꯣꯏ ꯀꯅꯥꯝꯇꯅ ꯑꯩꯉꯣꯟꯗꯅꯦ ꯀꯩꯝꯇ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏ ꯈꯪꯅꯤꯗꯅ ꯁꯤꯗꯩꯗꯤ ꯑꯩꯁꯨ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯅꯣꯏ ꯌꯦꯡꯉꯣ ꯅꯨꯄꯤ ꯅꯪ ꯃꯈꯥ ꯌꯥꯝꯅ ꯇꯥꯕ ꯄꯥꯝꯕ꯭ꯔꯣ ꯅꯠꯇꯦ ꯑꯃꯨꯛ ꯑꯅꯤꯔꯛ ꯍꯥꯏꯕꯗ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨꯅꯦ ꯃꯈꯥ ꯌꯥꯝꯅ ꯇꯥꯗꯅ ꯁꯤꯜꯂꯛꯀꯅꯨꯀꯣ ꯅꯪ ꯍꯥꯏꯕꯤꯗꯦ ꯍꯥꯏꯔꯤꯁꯤꯅꯤ ꯃꯈꯥ ꯇꯥꯔꯛꯀꯅꯨꯀꯣ ꯅꯪ ꯂꯇꯥ ꯎꯄꯥꯏ ꯂꯩꯇꯦ ꯁꯦꯜꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯥꯗ ꯂꯣꯏꯅ ꯁꯤꯟꯅꯔꯝꯃꯤ ꯃꯥꯅ ꯐꯅ ꯍꯥꯏꯗꯨꯅꯁꯨ ꯃꯥꯒꯤ ꯋꯥ ꯑꯗꯨ ꯈꯣꯝꯕꯅ ꯇꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯃꯆꯟꯅꯨꯄꯤꯒꯤ ꯀꯣꯟ ꯆꯟꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯑꯔꯩꯕ ꯁꯦꯜ ꯈꯔꯗꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯂꯇꯥꯗꯤ ꯈꯣꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ ꯂꯇꯥ ꯃꯥꯅ ꯍꯥꯏꯕꯗ ꯇꯥꯒꯗꯕ ꯈꯣꯝꯕ ꯅꯠꯇ꯭ꯔꯦ ꯉꯥꯏꯍꯥꯛꯇꯨꯗꯗꯤ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡ ꯈꯣꯝꯕꯁꯨ ꯃꯥꯒꯤ ꯊꯕꯛ ꯃꯐꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯃꯥꯒꯤ ꯅꯨꯄꯥꯅ ꯆꯠꯈꯤꯕꯗꯒꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯑꯃꯨꯛ ꯇꯧꯕ ꯍꯧꯔꯛꯂꯦ ꯂꯇꯥꯗꯣ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯑꯃꯠꯇ ꯌꯥꯎꯗꯦ ꯏꯃꯨꯡꯒꯤ ꯆꯠꯂꯨꯔꯒ ꯏꯁꯧ ꯂꯥꯡꯕꯅ ꯃꯥꯒꯤ ꯃꯊꯧꯅꯤ ꯃꯥꯅ ꯂꯥꯡꯂꯤꯕ ꯏꯁꯧ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯨꯝꯂꯨꯔꯒ ꯈꯠꯅꯕ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯑꯣꯏꯔꯕꯅꯤ ꯅꯣꯡꯃ ꯂꯇꯥ ꯃꯪꯒꯣꯜꯗ ꯃꯊꯟꯇ ꯏꯁꯧ ꯂꯥꯡꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯄꯉꯥꯡꯗ ꯉꯥꯡꯗꯨꯅ ꯂꯩꯔꯤ ꯊꯥꯗꯣꯏꯁꯨ ꯁꯪꯒꯣꯏꯗ ꯐꯤ ꯁꯥꯗꯨꯅ ꯂꯩ ꯑꯗꯨꯒ ꯃꯃꯥ ꯃꯦꯝꯆꯥꯅ ꯏꯃꯨꯡꯗ ꯂꯩꯔꯝꯃꯤ ꯏꯃꯨꯡꯁꯤꯗ ꯃꯇꯦꯡ ꯇꯧꯕꯗꯤ ꯀꯅꯥꯝꯇ ꯌꯥꯎꯗꯦ ꯃꯁꯤꯗ ꯂꯧꯊꯣꯛꯄꯤꯅꯕ ꯆꯥꯊꯣꯛꯄꯤꯗꯕ ꯉꯥꯛꯇ ꯑꯣꯏꯅ ꯂꯩꯔꯕꯅꯤꯅ ꯏꯁꯥꯒꯤ ꯏꯔꯅꯥꯏꯒꯤ ꯑꯣꯏꯕ ꯀꯔꯤꯝꯇ ꯇꯨꯡꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯃꯣꯏꯒꯤ ꯍꯣꯠꯅꯔꯤꯉꯩꯗ ꯑꯣ ꯈꯣꯡꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ ꯃꯁꯤꯗꯩꯁꯤꯗ ꯈꯪꯁꯤꯟ ꯎꯁꯤꯟꯅꯗꯅ ꯑꯗꯨꯝ ꯂꯩꯅꯤꯗꯣꯟꯅ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯕ ꯈꯪꯈꯤꯗ꯭ꯔꯦ ꯀꯔꯤꯃꯥꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯏꯀꯥꯏꯕ ꯁꯨꯛ ꯌꯥꯝ ꯈꯪꯗꯕ ꯃꯤꯁꯤꯡꯁꯤꯕꯣ ꯑꯩꯒ ꯑꯣꯏꯔꯗꯤ ꯅꯍꯥꯟꯅ ꯁꯤꯖꯈ꯭ꯔꯅꯤ ꯃꯤꯔꯦꯝꯁꯤꯡꯒꯤ ꯍꯣꯠꯅꯔꯤꯉꯩꯗ ꯑꯩꯈꯣꯏꯗꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯣ ꯐꯪꯒꯗꯕ ꯃꯥꯟꯗ꯭ꯔꯦꯗ ꯍꯩ ꯃꯧꯋꯥ ꯉꯁꯥꯏꯗꯒꯤ ꯑꯩ ꯏꯃꯨꯡꯗꯅꯦ ꯇꯥꯒꯦ ꯍꯥꯏꯗꯨꯅ ꯇꯥꯕꯅꯤ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯣ ꯅꯠꯇꯦ ꯀꯔꯤꯅꯣꯕ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯏꯃꯥ ꯏꯆꯥꯅ ꯀꯔꯤ ꯇꯧꯕꯗꯒꯤꯅꯣ ꯅꯪꯅ ꯉꯥꯡꯖ ꯁꯥꯔꯤꯗꯣ ꯍꯩ ꯌꯥꯏ ꯍꯥꯏꯗꯨꯅꯁꯨꯅꯦ ꯌꯥꯝ ꯀꯥ ꯍꯦꯟꯖꯤꯜꯂꯛꯀꯅꯨ ꯅꯪꯒ ꯃꯥꯟꯅꯕꯤꯔꯣꯏ ꯈꯟꯗꯅ ꯇꯨꯃꯤꯟꯅ ꯂꯩꯕꯅꯤ ꯃꯁꯤꯗ ꯅꯪꯅꯅꯦ ꯅꯪ ꯃꯉꯥꯏꯔꯕꯅꯤ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯂꯣꯏꯅ ꯆꯨꯝꯃꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯌꯥꯝ ꯂꯥꯜꯂꯦ ꯀꯣ ꯃꯧꯋꯥ ꯌꯥꯝ ꯂꯥꯜꯂꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯍꯦꯛ ꯇꯧꯔꯒ ꯃꯤꯔꯦꯝ ꯀꯅꯥꯗꯅꯣ ꯅꯪꯅ ꯃꯤꯔꯦꯝ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯄꯜꯂꯤꯕꯗꯣ ꯅꯠꯇꯦ ꯀꯅꯥꯗꯅꯣ ꯍꯥꯏꯌꯣ ꯇꯧꯅꯨꯀꯣ ꯅꯪ ꯑꯩꯅꯅꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯏꯃꯥꯅ ꯀꯣ ꯏꯆꯥ ꯅꯤꯉꯣꯜꯒꯨꯝꯅ ꯈꯜꯂꯤꯕꯅꯤ ꯃꯁꯤꯗꯩꯁꯤꯗ ꯅꯪꯅ ꯏꯃꯥꯗ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯡꯁꯦ ꯏꯃꯥꯅ ꯈꯜꯂꯤꯕꯁꯤꯡꯁꯦ ꯃꯁꯤꯒ ꯑꯣꯟꯅ ꯇꯩꯅꯕꯗ ꯊꯕꯛ ꯇꯧꯔꯛꯀꯅꯨ ꯑꯣ ꯈꯜꯂꯝꯃꯅꯤ ꯌꯥꯝꯅ ꯈꯪꯖꯔꯦ ꯏꯃꯥꯁꯨ ꯈꯪꯖꯔꯦ ꯆꯤꯟꯗꯗꯤ ꯑꯣꯟꯊꯣꯛꯅ ꯃꯥꯅꯁꯨ ꯍꯥꯏꯈ꯭ꯔꯦ ꯇꯧꯊꯣꯔꯛꯄꯗꯅ ꯊꯨꯠ ꯃꯤꯔꯦꯝꯅꯦꯕꯨ ꯃꯤꯔꯦꯝ ꯍꯥꯏꯖꯕꯅꯤ ꯀꯩꯅꯣ ꯑꯩꯗꯤ ꯃꯁꯤꯗ ꯀꯔꯤ ꯁꯥꯎꯐꯝ ꯊꯣꯛꯀꯦꯅꯤ ꯏꯃꯥ ꯆꯨꯝꯗ꯭ꯔꯣ ꯑꯩꯅ ꯃꯤꯔꯦꯝ ꯍꯥꯏꯗꯅ ꯍꯥꯏꯔꯤꯕꯁꯦ ꯏꯃꯨꯡꯁꯤꯗ ꯑꯩꯒꯤ ꯅꯨꯄꯥ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥꯅꯕꯨ ꯁꯦꯜ ꯇꯥꯜꯂꯤꯒꯦ ꯃꯥꯅ ꯁꯦꯜ ꯇꯥꯟꯗꯨꯅ ꯄꯨꯔꯛꯂꯒ ꯂꯣꯏꯅ ꯆꯥꯅꯤꯗꯣ ꯍꯥꯏꯗꯨꯅ ꯉꯥꯏꯔꯒ ꯂꯩꯕ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ ꯃꯁꯤꯗ ꯏꯃꯨꯡꯁꯤꯗ ꯑꯇꯣꯞꯄ ꯀꯅꯥꯅꯕꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯄ ꯌꯥꯎꯔꯤꯒꯦꯕ ꯑꯗꯨꯅꯕꯨ ꯃꯤꯔꯦꯝ ꯍꯥꯏꯖꯕꯅꯤ ꯑꯩꯗꯤ ꯃꯁꯤꯗ ꯏꯃꯥꯅ ꯁꯥꯎꯐꯝ ꯊꯣꯛꯇꯦꯗ ꯏꯃꯥꯁꯨ ꯃꯨꯟꯅ ꯑꯃꯨꯛꯇ ꯈꯟꯊꯗꯨꯅ ꯌꯦꯡꯉꯣ ꯑꯩꯒꯤ ꯅꯨꯄꯥꯗꯨꯅ ꯃꯥꯅ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ ꯏꯃꯨꯡ ꯑꯁꯤ ꯇꯧꯔꯤꯕ ꯈꯣꯠꯂꯤ ꯃꯌꯥꯝ ꯑꯁꯦ ꯏꯃꯥꯁꯨ ꯉꯥꯡꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯄꯉꯥꯡꯗ ꯉꯥꯡꯕꯤꯔꯛꯀꯅꯨꯗ ꯀꯔꯤꯕꯨ ꯂꯥꯜꯂꯒꯦꯕ ꯑꯩꯅ ꯍꯥꯏꯔꯤ ꯃꯌꯥꯝꯁꯦ ꯍꯥꯏ ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯥ ꯍꯥꯏꯗꯨꯅ ꯉꯥꯡꯖ ꯁꯥꯔꯤꯕꯗꯣ ꯃꯥꯗꯣ ꯑꯩꯒꯤ ꯏꯆꯥꯅꯤꯅꯦ ꯏꯕꯦꯝꯃ ꯏꯕꯣꯛ ꯊꯣꯛꯅ ꯄꯣꯛꯆꯕ ꯏꯆꯥꯅꯤꯅꯦ ꯈꯪꯂꯕ꯭ꯔꯥ ꯏꯆꯥꯅ ꯁꯦꯜ ꯇꯥꯜꯂꯒ ꯃꯃꯥ ꯃꯆꯜ ꯑꯩꯈꯣꯏꯒꯤ ꯍꯣꯠꯅꯗꯅ ꯀꯅꯥꯒꯤ ꯍꯣꯠꯅꯗꯧꯔꯤꯕ ꯅꯪꯅ ꯑꯩꯈꯣꯏꯗ ꯃꯤꯔꯦꯝ ꯍꯥꯏꯕꯒꯤ ꯀꯔꯤ ꯃꯊꯧ ꯇꯥꯒꯦ ꯏꯆꯥꯒꯤ ꯃꯔꯜ ꯆꯥꯕꯕꯨ ꯅꯪꯒꯤ ꯅꯊꯧ ꯀꯔꯤ ꯂꯩꯒꯦ ꯅꯪꯅ ꯀꯔꯤ ꯑꯣꯏꯗꯅ ꯍꯥꯏꯔꯤꯕꯅꯣ ꯏꯆꯥꯒꯤ ꯃꯔꯜꯅꯤ ꯋꯥ ꯉꯥꯡꯕꯗ ꯈꯔ ꯌꯦꯡꯗꯨꯅ ꯉꯥꯡꯒꯗꯕꯁꯦ ꯑꯩꯈꯣꯏ ꯅꯠꯇꯦꯅꯦ ꯅꯪꯅꯤꯅꯦ ꯅꯪ ꯏꯆꯥꯒꯤ ꯃꯔꯜꯅꯤ ꯃꯃꯥ ꯍꯥꯏꯅ ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯀꯅꯥꯅ ꯀꯔꯤ ꯇꯧꯕ ꯉꯝꯗꯧꯔꯤꯒꯦ ꯑꯩꯅ ꯅꯪꯁꯦ ꯁꯨꯝ ꯍꯟꯗꯨꯅ ꯂꯥꯛꯄꯅꯤ ꯅꯣꯡꯃꯒꯤ ꯀꯥ ꯑꯃ ꯍꯦꯜꯂꯛꯏꯌꯦ ꯅꯪ ꯀꯩꯅꯣꯗ ꯏꯃꯥ ꯀꯥ ꯑꯃ ꯍꯦꯟꯕ ꯍꯥꯏꯕꯕꯣ ꯑꯩꯅ ꯍꯥꯏꯔꯤꯁꯤꯗ ꯀꯔꯤ ꯑꯔꯥꯟꯕ ꯌꯥꯎꯒꯦ ꯆꯨꯝꯗ꯭ꯔꯣ ꯏꯃꯥꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯑꯩꯒꯤ ꯏꯋꯥꯅꯤ ꯀꯧꯕꯤꯔꯕ꯭ꯔꯣ ꯏꯃꯨꯡꯁꯤꯗ ꯅꯆꯥꯅꯨꯄꯥꯗꯣ ꯅꯠꯇꯅ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤꯒꯦ ꯑꯇꯩꯁꯤꯡꯁꯤꯗꯤ ꯏꯃꯥꯁꯨ ꯉꯥꯏꯔꯦ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯄꯨꯁꯤꯜꯂꯛꯇꯨꯅ ꯆꯥꯕ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ ꯁꯤꯗ ꯏꯃꯥꯅ ꯁꯥꯎꯔꯤꯕꯗꯨꯕꯨ ꯀꯩꯅꯣ ꯆꯨꯝꯗ꯭ꯔꯕ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯁꯦꯜ ꯄꯨꯁꯤꯜꯂꯛꯇ꯭ꯔꯕꯁꯨ ꯏꯃꯨꯡꯁꯤꯗ ꯅꯪꯅ
ꯁꯦꯜ ꯌꯥꯎꯗꯕ ꯊꯕꯛ ꯑꯃꯠꯇ ꯃꯇꯦꯡ ꯇꯧꯕ꯭ꯔꯣ ꯍꯥ ꯏꯃꯨꯡꯁꯤꯒꯤ ꯐꯩꯅ ꯇꯥꯕ ꯄꯣꯠ ꯑꯃꯠꯇ ꯂꯧꯈꯠꯇꯨꯅ ꯊꯝꯒꯅꯤ ꯈꯟꯕ꯭ꯔꯥ ꯅꯪꯕꯣ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯆꯥꯛꯊꯣꯡ ꯐꯤꯁꯨ ꯐꯤꯁꯥꯕ ꯋꯥꯏꯁꯤꯠ ꯂꯝꯁꯦꯡꯁꯤꯡ ꯍꯥ ꯃꯀꯨꯞ ꯃꯇꯥꯁꯤꯡꯁꯦ ꯑꯃꯠꯇ ꯅꯪ ꯅꯆꯟꯅꯨꯄꯤ ꯑꯁꯤꯒ ꯑꯩꯒꯅ ꯂꯣꯏꯅ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯥꯏꯕ ꯀꯔꯤ ꯇꯧꯕ ꯌꯥꯎꯒꯦꯕ ꯅꯪꯅ ꯍꯥ ꯀꯔꯤ ꯌꯥꯎꯒꯦꯅꯦ ꯅꯪꯕꯣ ꯃꯧ ꯑꯃ ꯑꯣꯏꯔꯒ ꯀꯔꯤ ꯇꯧꯅꯤ ꯀꯔꯝꯅ ꯌꯨꯝ ꯄꯥꯟꯒꯅꯤ ꯍꯥꯏꯕ ꯈꯪꯗꯕ ꯃꯧꯁꯤꯕꯨ ꯀꯔꯤ ꯃꯧꯅꯣ ꯁꯦꯜ ꯈꯛꯇ ꯂꯩꯔꯒ ꯌꯨꯝ ꯄꯥꯟꯕ ꯌꯥꯗꯕꯅꯤ ꯍꯥꯏꯕꯁꯦ ꯅꯪꯗꯤ ꯈꯪꯗ꯭ꯔ ꯃꯥꯜꯂꯦꯅꯦ ꯁꯦꯜ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏꯁꯨ ꯏꯃꯨꯡꯁꯤꯒꯤ ꯐꯩꯒꯥꯛ ꯐꯩꯅ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯍꯣꯠꯅꯔꯤꯗꯅ ꯃꯁꯤꯗ ꯅꯪꯅ ꯈꯪꯁꯤꯟ ꯎꯁꯤꯟꯅꯗꯅ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈꯤꯕ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ ꯍꯥ ꯇꯧꯅꯨ ꯀꯣ ꯇꯧꯅꯨ ꯅꯆꯤꯟ ꯑꯃ ꯄꯥꯜꯂꯦ ꯍꯥꯏꯗꯨꯅꯁꯨ ꯉꯥꯡꯅꯤꯡꯕ ꯈꯨꯗꯤꯡ ꯄꯉꯥꯡꯗ ꯉꯥꯡꯕ ꯌꯥꯗꯕꯅꯤꯃꯣ ꯈꯔ ꯈꯟꯊꯔꯒ ꯉꯥꯡ ꯏꯃꯥ ꯏꯅꯝꯃ ꯀꯩꯅꯣ ꯃꯤꯅ ꯇꯥꯔꯒ ꯌꯥꯝꯅ ꯐꯖꯕ ꯑꯣꯏꯗ꯭ꯔꯤ ꯇꯣꯛ ꯌꯥꯔꯦ ꯀꯩꯗꯧꯒꯦ ꯏꯃꯥ ꯇꯣꯛꯄꯤꯔꯣ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤ ꯃꯌꯥꯝꯗꯣ ꯊꯪꯅꯕꯅ ꯇꯥꯔꯒ ꯁꯣꯏꯗꯅ ꯈꯠꯅꯕꯣꯏ ꯅꯤꯡꯉꯅꯤ ꯏꯃꯥ ꯈꯠꯅꯔꯤꯃꯨꯛꯇꯗ ꯈꯠꯅꯔꯕꯣꯏ ꯅꯤꯡꯉꯅꯤ ꯁꯤꯕꯨ ꯀꯩ ꯍꯥꯏꯅꯣ ꯃꯣꯟꯅ ꯁꯦꯡꯒꯥꯎ ꯂꯥꯛꯄꯣꯏꯅꯤ ꯍꯦꯛ ꯇꯧꯔꯗꯅ ꯅꯪꯃꯁꯨ ꯅꯕꯨꯡꯗꯨꯗ ꯑꯩ ꯂꯩꯔꯤꯉꯩꯗ ꯃꯣꯜꯂꯤ ꯑꯗꯨ ꯂꯩꯌꯨ ꯑꯗꯥ ꯂꯩꯌꯨ ꯑꯣꯏꯗꯅ ꯍꯥ ꯀꯦꯁꯟꯅꯗꯅ ꯅꯕꯨꯡꯗ ꯉꯥꯡꯕ ꯌꯥꯝ ꯀꯟꯗꯥꯏꯅꯦ ꯃꯁꯛꯁꯤꯡꯁꯤꯒ ꯑꯃꯠꯇ ꯍꯦꯛ ꯌꯦꯡꯖꯅꯤꯡꯗ꯭ꯔꯦ ꯑꯩ ꯃꯤꯁꯤꯡꯁꯦ ꯑꯆꯨꯝꯕ ꯍꯥꯏꯔꯗꯤ ꯂꯣꯏꯅ ꯁꯥꯎꯏ ꯍꯥꯏꯕꯁꯦ ꯑꯣꯟꯊꯣꯛꯅ ꯆꯨꯝꯈ꯭ꯔꯦꯗꯀꯣ ꯃꯦꯝꯆꯥ ꯃꯈꯥ ꯇꯥꯅ ꯋꯥ ꯍꯥꯏꯔꯨꯕꯗ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯂꯇꯥꯗꯨ ꯒ꯭ꯌꯥꯟ ꯇꯥꯒꯗꯕ ꯅꯠꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ ꯂꯇꯥꯁꯨ ꯎꯁꯤꯠꯇꯕ ꯃꯑꯣꯡꯗ ꯅꯥꯆꯦꯞꯇ ꯉꯥꯡꯗꯨꯅ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯆꯠꯈ꯭ꯔꯦ ꯏꯃꯧ ꯂꯥꯛꯂꯒ ꯅꯨꯡꯉꯥꯏꯕ ꯐꯪꯒꯅꯤ ꯈꯜꯂꯨꯕ ꯑꯩꯃꯨꯛ ꯄꯪꯕ ꯅꯨꯄꯤ ꯂꯩꯇꯦꯗ ꯂꯩꯔꯝꯃꯣꯏꯗꯀꯣ ꯑꯣꯟꯊꯣꯛꯅꯁꯨ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ ꯃꯦꯝꯆꯥ ꯑꯩꯒꯤ ꯏꯃꯧꯁꯦ ꯃꯆꯤꯟꯅ ꯃꯆꯤꯟ ꯊꯤꯔꯤꯕ ꯀꯔꯤꯕꯨ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯇꯧꯖ ꯁꯥꯔꯤꯕꯅꯤ ꯃꯊꯪꯗꯗꯤ ꯈꯪꯅꯤ ꯃꯆꯤꯟ ꯑꯀꯟꯕꯁꯤꯗ ꯊꯥꯖꯤꯟꯗ꯭ꯔꯤ ꯈꯪꯅꯤꯕ ꯃꯥ ꯑꯁ ꯏꯃꯥ ꯌꯥꯔꯦ ꯇꯣꯛꯑꯁꯤ ꯌꯥꯔꯦꯕ ꯏꯅꯝꯃꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨꯗ ꯑꯆꯨꯝꯕ ꯋꯥꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯅꯦ ꯏꯃꯥ ꯑꯩꯈꯣꯏꯅ ꯁꯦꯜ ꯄꯨꯊꯣꯛꯇꯨꯅ ꯇꯥꯆꯧꯒꯤ ꯃꯇꯦꯡ ꯑꯃ ꯄꯥꯡꯕ ꯉꯝꯕꯁꯨ ꯅꯠꯇꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯇꯧꯕꯁꯤꯅꯗꯤ ꯏꯅꯝꯃꯅꯁꯨ ꯄꯦꯟꯗ꯭ꯔꯤ ꯏꯃꯥ ꯑꯩꯅ ꯐꯤ ꯈꯔ ꯁꯥꯕꯁꯤꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅꯤ ꯇꯣꯉꯥꯟꯅ ꯆꯥꯔꯁꯤꯔ ꯏꯃꯥ ꯏꯅꯝꯃꯅ ꯑꯩꯈꯣꯏꯗ ꯃꯤꯔꯦꯝ ꯍꯥꯏꯗꯨꯅ ꯉꯥꯡꯖꯩ ꯇꯧꯕꯁꯦ ꯑꯩ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯏꯃꯥꯒꯤ ꯊꯥꯗꯣꯏ ꯏꯪꯈꯣꯜ ꯑꯁꯤ ꯑꯃꯨꯛꯇ ꯐꯖꯅꯅꯦ ꯅꯤꯡꯊꯤꯅ ꯁꯦꯝꯖꯤꯟꯗꯨꯅ ꯊꯥꯕ ꯌꯥꯕ ꯀꯔꯤꯅꯣ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯊꯥꯗꯨꯅ ꯏꯃꯥ ꯏꯆꯥꯒꯤ ꯏꯟꯁꯥꯡ ꯐꯥꯎꯕꯗꯤ ꯄꯨꯕ ꯉꯝꯅꯒꯅꯤꯗꯅ ꯏꯃꯥꯁꯨ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦꯅꯦ ꯅꯅꯝꯃ ꯁꯤꯒꯤ ꯃꯑꯣꯡꯁꯦ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯇꯣꯉꯥꯟꯅ ꯆꯥꯕꯅ ꯐꯔꯅꯤ ꯈꯜꯂꯤ ꯏꯃꯥꯁꯨ ꯆꯔꯥ ꯅꯥꯃꯇꯪ ꯆꯥꯔꯕꯁꯨ ꯏꯃꯥ ꯏꯆꯥ ꯊꯥꯡꯉꯩ ꯍꯦꯛ ꯁꯦꯡꯅ ꯆꯥꯕꯅ ꯐꯔꯅꯤ ꯀꯨꯏꯔꯕꯅꯤ ꯅꯅꯝꯃ ꯑꯁꯤꯅ ꯍꯧꯖ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯁꯦ ꯏꯃꯥꯁꯨ ꯈꯟꯕ ꯀꯨꯏꯔꯕꯅꯤ ꯅꯪ ꯇꯥꯆꯧꯅ ꯍꯟꯗꯛ ꯍꯦꯛ ꯂꯥꯛꯄꯒ ꯋꯥꯐꯝ ꯑꯁꯤ ꯍꯧꯗꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯔꯕꯅꯤ ꯑꯗꯨꯕꯨ ꯅꯪ ꯇꯥꯆꯧ ꯉꯥꯏꯕ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯏꯃꯥ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯈꯛꯇ ꯂꯩꯕ ꯏꯃꯨꯡ ꯑꯗꯨ ꯇꯣꯉꯥꯟꯅ ꯆꯥꯅꯔꯦ ꯂꯇꯥꯗꯤ ꯋꯥꯏ ꯁꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯥꯅ ꯍꯦꯛ ꯄꯥꯝꯖꯕ ꯍꯥꯏꯕꯗꯨ ꯊꯣꯛꯂꯕꯅꯤꯅ ꯃꯥꯒꯤ ꯃꯅꯤꯡ ꯊꯨꯡꯖꯔꯦ ꯍꯥꯟꯅꯗꯒꯤ ꯏꯃꯨꯡ ꯑꯗꯨ ꯃꯗꯨꯗ ꯃꯥꯅ ꯀꯨꯁꯤ ꯔꯥꯁꯤ ꯇꯧꯔꯝꯕꯗꯨꯁꯨ ꯌꯥꯝꯅ ꯍꯦꯟꯒꯠꯈ꯭ꯔꯦ ꯍꯟꯗꯛꯇꯒꯤ ꯃꯥ ꯃꯉꯥꯏꯔꯦ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯦꯒꯠꯇꯨꯅ ꯂꯩꯔꯝꯃꯤ ꯇꯥꯃꯨꯅ ꯑꯁ ꯂꯇꯥ ꯀꯩꯅꯣ ꯑꯣꯟꯊꯣꯛꯅ ꯐꯖꯔꯦꯗ ꯅꯪꯒꯤ ꯐꯤꯗꯨꯗꯤ ꯅꯍꯥꯟ ꯃꯈꯩ ꯏꯟꯕꯁꯨ ꯎꯗꯦ ꯅꯪꯒꯤ ꯐꯤꯗꯨꯕꯨ ꯑꯍꯟꯕ꯭ꯔꯩꯃꯤ ꯅꯪꯕꯣ ꯏꯆꯦ ꯁꯨꯝꯇ ꯋꯥꯏꯕ ꯇꯥꯔꯦ ꯑꯣ ꯋꯥꯏꯌꯨ ꯏꯆꯦ ꯇꯝꯃꯣ ꯏꯆꯦꯅ ꯋꯥꯏꯕꯕꯨ ꯀꯩꯅꯣ ꯏꯆꯦ ꯍꯟꯗꯛꯇ ꯂꯩꯕꯅꯤ ꯏꯆꯦ ꯑꯗꯣ ꯏꯆꯦ ꯍꯟꯗꯛꯇꯤ ꯑꯩꯁꯦ ꯋꯥꯈꯜꯁꯦ ꯄꯪꯅꯨꯡꯗ ꯍꯦꯛ ꯅꯨꯡꯉꯥꯏꯌꯦꯃꯤ ꯁꯥꯏꯗꯅ ꯀꯥꯟꯅꯗ꯭ꯔꯦ ꯁꯤꯃꯨꯛ ꯋꯥꯏ ꯁꯪꯕ ꯂꯩꯇ꯭ꯔꯦ ꯀꯨꯏꯔꯕꯅꯤ ꯑꯩꯅ ꯇꯣꯉꯥꯟꯅ ꯆꯥꯅꯤꯡꯉꯤꯁꯦ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯁꯤꯗ ꯇꯣꯉꯥꯟꯅ ꯆꯥꯈ꯭ꯔꯕꯗꯤ ꯍꯥꯏꯗꯨꯅ ꯂꯥꯏ ꯈꯨꯔꯝꯃꯤꯁꯦ ꯐꯅꯗꯤ ꯀꯨꯏꯔꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯂꯥꯏꯁꯤꯁꯨ ꯑꯩꯒꯤ ꯑꯅꯤꯡꯕ ꯄꯥꯝꯕꯁꯦ ꯂꯣꯏꯅ ꯍꯦꯛꯇ ꯊꯨꯡꯍꯜꯂꯒꯦ ꯈꯜꯂ ꯃꯥꯜꯂꯤ ꯏꯆꯦ ꯑꯁ ꯂꯇꯥ ꯅꯪꯒꯤ ꯅꯔꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ ꯑꯁꯦꯡꯕ ꯅꯪꯅ ꯅꯤꯡꯖꯕꯗꯣ ꯂꯣꯏꯅ ꯍꯦꯛꯇ ꯊꯨꯡꯉꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯅꯣꯡꯃ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯂꯇꯥ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯊꯥꯗꯣꯏꯕꯨ ꯀꯧꯔꯛꯏ ꯃꯅꯦꯝ ꯃꯦꯝꯆꯥꯁꯨ ꯁꯨꯃꯥꯡ ꯅꯥꯀꯟꯒꯤ ꯏꯪꯈꯣꯜꯗꯨꯗ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯃꯈꯣꯡ ꯌꯥꯜꯂꯤ ꯑꯩ ꯊꯥꯗꯣꯏ ꯇꯥꯗ꯭ꯔꯥ ꯅꯪꯕꯨ ꯊꯥꯗꯣꯏ ꯏꯅꯝꯃ ꯀꯩ ꯍꯥꯏꯒꯦ ꯑꯩ ꯂꯝꯂꯣꯡꯗ ꯂꯪ ꯂꯧꯕ ꯆꯠꯂꯨꯒꯦ ꯍꯥꯏꯗꯅ ꯂꯣꯏꯁꯤꯜꯂꯝꯕꯅꯤ ꯀꯩ ꯂꯩꯔꯒꯦ ꯏꯅꯝꯃ ꯑꯣ ꯅꯪꯒꯤꯅꯦ ꯂꯪ ꯂꯧꯕ ꯆꯠꯄꯒ ꯂꯥꯏ ꯑꯩꯒꯤ ꯐꯤꯔꯣꯜ ꯃꯌꯥꯝ ꯑꯃ ꯄꯩꯗꯨꯅ ꯂꯩꯔꯤꯁꯦ ꯑꯁꯤ ꯑꯝꯇ ꯁꯨꯗꯣꯛꯑꯣ ꯉꯔꯥꯡꯗꯒꯤꯅꯦ ꯐꯤ ꯃꯌꯥꯝꯁꯦ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯁꯦ ꯑꯁꯤ ꯁꯨꯕ ꯂꯣꯏꯔꯒ ꯆꯠꯂꯣ ꯅꯪꯅ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯏꯅꯝꯃ ꯇꯣꯝꯕꯤꯁꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ ꯑꯩꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ ꯀꯨꯏꯔꯣꯏꯌꯦ ꯏꯅꯝꯃ ꯑꯩ ꯐꯠ ꯑꯝꯇ ꯆꯠꯂꯨꯒꯦ ꯍꯣꯔꯦꯟ ꯁꯥꯟꯅꯅꯕ ꯂꯪ ꯑꯝꯇ ꯂꯩꯇ꯭ꯔꯤ ꯑꯗꯨꯅ
ꯑꯅꯤꯗꯨꯅ ꯍꯥꯏꯅꯔꯤꯕꯗꯨ ꯃꯦꯝꯆꯥꯁꯨ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ ꯃꯥ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯦ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯣ ꯑꯗꯨꯕꯨꯕ ꯉꯥꯏꯅꯤꯡ ꯉꯥꯏꯖꯁꯅꯨ ꯅꯪꯗꯤꯅꯦ ꯐꯤꯁꯤꯡꯁꯤ ꯁꯨꯔꯝꯃꯣ ꯑꯗꯨꯒ ꯆꯠꯂꯨ ꯍꯌꯦꯡ ꯑꯩ ꯊꯕꯛ ꯆꯠꯀꯗꯕ ꯂꯩ ꯑꯗꯨꯅ ꯁꯦꯠꯅꯤꯡꯉꯥꯏ ꯐꯤꯔꯣꯜ ꯑꯝꯇ ꯂꯩꯇ꯭ꯔꯕꯅꯤ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯍꯩ ꯃꯧꯋꯥ ꯃꯤꯅ ꯆꯠꯂꯁꯤ ꯊꯕꯛ ꯆꯠꯀꯗꯕꯒꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯁꯤꯗ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯍꯥ ꯅꯪ ꯅꯁꯥꯒꯤ ꯅꯐꯤꯗꯨꯗꯤ ꯅꯁꯥꯅ ꯈꯔꯁꯨ ꯁꯨꯔꯣ ꯅꯪꯁꯨ ꯍꯩ ꯊꯥꯗꯣꯏ ꯅꯪꯅ ꯆꯠꯀꯗꯕꯗꯣ ꯆꯠꯂꯨꯁꯣ ꯐꯠ ꯍꯜꯂꯛꯑꯣ ꯏꯆꯥꯁꯤꯗꯤ ꯆꯠꯂꯨꯁꯣ ꯇꯣꯝꯕꯤꯗꯣ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯅꯤ ꯍꯣꯏ ꯏꯃꯥ ꯂꯇꯥ ꯏꯃꯨꯡꯗ ꯁꯥꯎꯗꯨꯅ ꯆꯪꯈ꯭ꯔꯦ ꯍꯟꯗꯛ ꯃꯔꯛ ꯃꯦꯝꯆꯥꯅ ꯇꯧꯔꯛꯄꯁꯤꯡꯗ ꯂꯇꯥꯗꯣ ꯌꯥꯝꯅ ꯈꯣꯏꯗꯧ ꯊꯤꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯇꯣꯉꯥꯟꯅ ꯆꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤꯅ ꯂꯇꯥ ꯍꯥꯟꯅꯒꯨꯝꯅ ꯍꯦꯟꯅ ꯉꯥꯡꯕ ꯉꯝꯂꯝꯗ꯭ꯔꯦ ꯆꯌꯣꯜ ꯑꯅꯤꯒꯤ ꯃꯇꯨꯡꯗ ꯈꯣꯝꯕ ꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯃꯥꯅ ꯂꯥꯛꯄꯗ ꯉꯥ ꯑꯆꯧꯕ ꯑꯃꯁꯨ ꯂꯩꯔꯛꯇꯨꯅ ꯄꯨꯔꯛꯂꯝꯃꯤ ꯃꯃꯥ ꯃꯦꯝꯆꯥ ꯁꯨꯃꯥꯡꯗ ꯅꯥꯄꯤ ꯐꯥꯟꯗꯨꯅ ꯂꯩꯔꯝꯃꯤ ꯊꯥꯗꯣꯏꯅ ꯐꯤ ꯁꯥꯗꯨꯅ ꯂꯩ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯂꯇꯥ ꯃꯀꯦ ꯁꯦꯝꯗꯨꯅ ꯀꯗꯥꯏꯗꯅꯣꯃ ꯆꯠꯀꯗꯕꯒꯤ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯏ ꯍꯩꯃ ꯃꯈꯣꯏ ꯇꯥꯆꯧ ꯀꯩꯅꯣ ꯂꯥꯛꯀꯅꯤ ꯀꯥꯏꯅ ꯄꯥꯎꯒ ꯑꯝꯇ ꯍꯥꯏꯔꯛꯇꯦꯅ ꯑꯩꯗꯤ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯨꯔꯦ ꯅꯪꯗꯤ ꯀꯗꯥꯏ ꯆꯠꯄꯒꯤꯅꯣ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯏꯗꯨꯕꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯏꯟꯁꯥꯡ ꯑꯝꯇ ꯂꯩꯇ꯭ꯔꯤ ꯑꯗꯨꯅ ꯂꯝꯂꯣꯡ ꯐꯥꯎꯗꯪ ꯆꯠꯂꯨꯁꯤꯔꯥ ꯍꯥꯏꯅ ꯇꯧꯅꯤꯗ ꯏꯃꯥꯒꯤ ꯈꯣꯝꯕ ꯏꯆꯥ ꯂꯥꯛꯏꯗꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯉꯣ ꯏꯆꯥ ꯋꯥꯔꯝꯃꯅꯤ ꯊꯥꯗꯣꯏꯅ ꯇꯥꯆꯧ ꯂꯥꯛꯄ ꯌꯥꯝ ꯇꯥꯟ ꯆꯥꯔꯦ ꯑꯩꯅ ꯇꯥꯆꯧꯒꯤꯅꯤ ꯍꯥꯏꯗꯅ ꯑꯩꯒꯤ ꯑꯍꯥꯟꯕ ꯁꯥꯕ ꯐꯅꯦꯛꯇꯣ ꯌꯣꯜꯂꯒ ꯇꯥꯆꯧꯒꯤ ꯈꯨꯗꯩ ꯑꯃ ꯂꯩꯌꯦ ꯇꯥꯆꯧ ꯑꯗꯨ ꯇꯥꯆꯧꯅ ꯍꯟꯗꯛ ꯆꯠꯈꯤꯕꯗ ꯄꯨꯈꯣꯀꯣ ꯑꯩ ꯀꯔꯤꯒꯤ ꯂꯩꯔꯨꯅꯨꯅꯦ ꯅꯪ ꯁꯦꯜ ꯇꯤꯡꯅꯕ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯪꯒꯤ ꯁꯦꯜꯗꯨ ꯇꯨꯡꯁꯤꯟꯖꯕ ꯌꯥꯗ꯭ꯔꯥ ꯅꯪꯕꯣ ꯉꯁꯤꯗꯤ ꯇꯥꯆꯧꯅ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯔꯦꯀꯣ ꯂꯥꯛꯑꯣ ꯁꯤ ꯊꯣꯡꯂꯒ ꯍꯥꯎꯅ ꯆꯥꯊꯣꯛꯑꯁꯦ ꯅꯨꯄꯤ ꯅꯪꯁꯨ ꯆꯠꯂꯨꯔꯅꯨ ꯉꯥ ꯊꯣꯡꯒꯗꯧꯅꯤ ꯉꯁꯤꯗꯤ ꯊꯥꯗꯣꯏꯆꯠꯂꯨ ꯅꯅꯝꯃꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯉꯨ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯉꯥꯒꯁꯦ ꯏꯃꯥꯒꯤ ꯈꯔ ꯌꯥꯏꯊꯣꯛ ꯌꯥꯝ ꯆꯥꯎꯕꯅꯤ ꯇꯥꯆꯧ ꯏꯃꯥꯒ ꯑꯩꯒ ꯇꯣꯉꯥꯟꯅ ꯆꯥꯔꯦ ꯇꯥꯆꯧꯅ ꯃꯃꯥꯡꯗ ꯂꯥꯛꯑꯝꯕꯗꯣ ꯑꯗꯨꯗꯒꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯗꯨꯝ ꯆꯥꯔꯦ ꯇꯥꯆꯧ ꯀꯔꯤ ꯏꯃꯥ ꯊꯥꯗꯣꯏꯅ ꯍꯥꯏꯁꯤꯕꯨ ꯀꯩ ꯅꯨꯄꯤ ꯊꯥꯗꯣꯏꯅ ꯍꯥꯏꯁꯤ ꯀꯩ ꯃꯥꯅ ꯍꯥꯏꯁꯤ ꯑꯁꯦꯡꯕ ꯅꯣꯏꯅ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯗꯨ ꯀꯩꯒꯤ ꯑꯁꯦꯡꯕꯗꯨ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯈꯪꯍꯜꯂꯨ ꯏꯃꯥꯒꯤ ꯈꯣꯝꯕ ꯅꯆꯜꯅ ꯍꯥꯏꯔꯤꯕꯁꯤ ꯑꯁꯦꯡꯕꯅꯤ ꯏꯃꯥ ꯍꯣꯏ ꯇꯣꯉꯥꯟꯅ ꯆꯥꯔꯦ ꯃꯁꯤꯅꯁꯨ ꯐꯔꯦ ꯈꯜꯂꯤ ꯏꯃꯥꯅ ꯅꯪꯅ ꯊꯟꯇꯅ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯁꯦ ꯏꯃꯥ ꯍꯣꯏꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯏꯃꯥꯒꯤ ꯈꯣꯝꯕ ꯅꯪꯒꯤ ꯅꯇꯦꯡ ꯑꯃꯠꯇꯁꯨ ꯄꯥꯡꯕ ꯉꯝꯗꯦ ꯏꯃꯥ ꯅꯨꯄꯤ ꯏꯃꯥꯅ ꯍꯥꯏꯁꯤ ꯀꯩꯅꯣ ꯍꯥ ꯏꯃꯥꯅ ꯍꯥꯏꯁꯤ ꯀꯩꯅꯣ ꯅꯪ ꯏꯃꯥ ꯍꯣꯏꯗ ꯀꯔꯤ ꯍꯥꯏꯔꯨꯏ ꯅꯪ ꯏꯃꯥꯒ ꯊꯥꯗꯣꯏꯒꯗ ꯀꯔꯤ ꯍꯥꯏꯔꯨꯒꯦ ꯃꯈꯣꯏ ꯇꯥꯆꯧ ꯑꯩꯗꯤ ꯏꯃꯥ ꯍꯣꯏꯗ ꯊꯣꯡꯒꯥꯟꯅ ꯆꯥꯎ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕ ꯂꯩꯇꯦꯗ ꯃꯣꯏꯅ ꯃꯁꯥꯅ ꯆꯥꯖꯈꯤꯕꯅꯤ ꯑꯩꯗꯤ ꯀꯩꯁꯨ ꯍꯥꯏꯗꯦ ꯏꯃꯥꯒꯤ ꯈꯣꯝꯕ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯂꯤꯆꯠ ꯆꯠꯇꯦꯅꯦ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯃꯥꯕꯨ ꯏꯃꯥꯅ ꯐꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯦꯝ ꯅꯧꯗꯨꯅ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯗꯨꯅ ꯃꯥꯒꯤ ꯁꯥꯖꯠ ꯂꯤꯆꯠꯁꯤꯡꯁꯦ ꯅꯪꯉꯣꯟꯗ ꯀꯔꯤꯝꯇ ꯇꯝꯊꯣꯛꯇꯅ ꯏꯃꯥꯅ ꯁꯦꯝꯗꯣꯛꯅꯕ ꯐꯅ ꯀꯟꯅ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯏꯃꯥ ꯉꯝꯗ꯭ꯔꯤ ꯈꯣꯝꯕ ꯑꯩꯒ ꯅꯆꯜꯒꯕꯨ ꯃꯥꯅ ꯃꯤ ꯑꯣꯏꯅ ꯈꯟꯗꯦꯅꯦ ꯑꯩꯈꯣꯏꯕꯨ ꯏꯃꯨꯡꯁꯤꯗ ꯂꯦꯝꯆꯥ ꯆꯥꯗꯨꯅ ꯂꯩ ꯃꯤꯔꯦꯝ ꯊꯥꯛꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯅ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯃꯆꯤꯟꯃꯛꯅ ꯍꯥꯏꯔꯤꯕꯅꯤ ꯃꯥꯒꯤ ꯈꯣꯝꯕ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯆꯜ ꯑꯁꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯕ ꯁꯪꯖꯕ ꯅꯠꯇꯦ ꯆꯥꯛ ꯑꯃꯨꯛ ꯊꯣꯡ ꯏꯃꯨꯡ ꯑꯃꯨꯛ ꯂꯣꯏꯁꯟ ꯍꯧꯕꯗꯒꯤ ꯃꯥꯅꯗ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯗꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯏꯃꯥ ꯍꯟꯗꯛꯇꯤ ꯈꯔ ꯋꯥꯔꯧꯏ ꯏꯃꯥꯒꯤ ꯈꯣꯝꯕ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯂꯇꯥꯗ ꯆꯪꯁꯤꯟꯗꯨꯅ ꯃꯈꯖꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ ꯅꯪ ꯈꯪꯕ꯭ꯔ ꯏꯃꯥꯒꯤ ꯏꯆꯜꯒꯗ ꯅꯪꯅ ꯇꯧꯔꯝꯂꯤꯕꯁꯤꯡꯁꯤ ꯀꯔꯤ ꯑꯗꯨ ꯋꯥꯈꯜ ꯊꯦꯟꯕ ꯃꯤ ꯃꯔꯛꯇ ꯂꯩꯒꯗꯕ ꯅꯠꯇꯤꯌꯦ ꯅꯪꯗꯤ ꯁꯥ ꯃꯔꯛꯇ ꯂꯩꯒꯗꯕꯅꯤ ꯅꯪ ꯉꯁꯤꯗꯒꯤ ꯅꯄꯥꯝꯅ ꯆꯠꯈꯤꯒꯗꯕꯅꯤ ꯏꯃꯨꯡꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯂꯛꯄ ꯌꯥꯔꯣꯏ ꯃꯈꯣꯏ ꯇꯥꯆꯧ ꯑꯩ ꯂꯥꯜꯂꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩ ꯂꯥꯜꯂꯦ ꯑꯩꯒꯤ ꯈꯟꯊꯍꯧꯗꯕ ꯋꯥꯈꯜꯗꯒꯤ ꯐꯠꯇꯕ ꯀꯌꯥ ꯑꯃ ꯇꯧꯔꯨꯔꯦ ꯑꯩꯅ ꯏꯃꯥꯒ ꯊꯥꯗꯣꯏꯒꯗ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯃꯈꯣꯏ ꯇꯥꯆꯧ ꯑꯩ ꯂꯥꯜꯂꯦ ꯏꯃꯥ ꯑꯩ ꯂꯥꯜꯂꯦ ꯃꯈꯣꯏ ꯇꯥꯆꯧꯗ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯏꯃꯥ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯀꯅꯥꯅ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯅꯤꯡꯗꯣꯏꯅꯣ ꯑꯩ ꯉꯝꯂꯣꯏꯌꯦ ꯏꯃꯥ ꯑꯩ ꯉꯝꯂꯣꯏ ꯑꯩ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ ꯑꯩꯕꯨ ꯌꯨꯝꯁꯤꯗꯒꯤ ꯆꯠꯂꯣ ꯍꯥꯏꯕꯗꯨꯃꯠꯇꯗꯤ ꯍꯥꯏꯕꯤꯒꯅꯨ ꯏꯃꯥ ꯑꯩ ꯂꯥꯜꯂꯦ ꯃꯈꯣꯏ ꯇꯥꯆꯧ ꯑꯩ ꯌꯥꯝ ꯂꯥꯜꯂꯦ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯅꯨꯄꯤꯒꯤ ꯑꯋꯥꯕ ꯈꯪꯗꯕ ꯑꯗꯨ ꯋꯥꯈꯜ ꯄꯤꯛꯄ ꯇꯁꯦꯡꯅ ꯑꯩ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟꯗ ꯇꯨꯀꯠꯆꯩ ꯅꯨꯡꯁꯤꯔꯕ ꯏꯃꯥ ꯏꯆꯥꯒꯤ ꯃꯔꯤꯕꯨ ꯅꯪꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ ꯑꯩꯅ ꯋꯥꯈꯜ ꯄꯤꯛꯄꯗꯒꯤ ꯇꯧꯔꯣꯏꯗꯕ ꯍꯥꯏꯔꯣꯏꯗꯕ ꯀꯌꯥ ꯏꯃꯥꯒꯤ ꯃꯐꯝꯗ ꯍꯥꯏꯈ꯭ꯔꯦ ꯑꯍꯦꯟꯕ ꯈꯔ ꯄꯥꯝꯕꯒꯤꯗꯃꯛꯇ ꯃꯆꯥ ꯑꯃꯗꯤ ꯃꯆꯜꯒꯤ ꯃꯔꯤꯕꯨ ꯑꯩꯅ ꯊꯗꯠꯀꯦ ꯍꯣꯠꯅꯔꯨꯕ ꯑꯩꯃꯨꯛ ꯐꯠꯇꯕꯤ ꯅꯨꯄꯤꯁꯦ ꯑꯇꯣꯞꯄꯗ ꯂꯩꯔꯝꯂꯔꯣꯏ ꯑꯗꯨꯕꯨ ꯑꯩ
ꯉꯁꯤꯗꯤ ꯌꯥꯝꯅ ꯂꯥꯜꯂꯦ ꯏꯁꯥꯒꯤ ꯑꯁꯣꯏꯕꯁꯦ ꯑꯩ ꯉꯁꯤꯗꯤ ꯈꯪꯂꯦ ꯃꯈꯣꯏ ꯇꯥꯁꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤ ꯏꯃꯥ ꯅꯃꯧꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯃꯇꯪꯗꯤ ꯉꯥꯛꯄꯤꯌꯨ ꯅꯃꯧ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ ꯏꯃꯥ ꯏꯃꯥꯒꯤ ꯈꯣꯝꯕ ꯇꯣꯛꯑꯣ ꯌꯥꯔꯦ ꯃꯥꯁꯨ ꯃꯁꯥꯒꯤ ꯑꯁꯣꯏꯕꯁꯦ ꯍꯧꯖꯤꯛꯇꯤ ꯈꯪꯖꯔꯦꯗꯅ ꯁꯣꯏꯗꯕ ꯂꯥꯟꯗꯕ ꯀꯅꯥꯁꯨ ꯌꯥꯎꯕ ꯅꯠꯇꯦꯅꯦ ꯉꯥꯛꯄꯤꯕ ꯉꯝꯕꯒꯤ ꯄꯨꯛꯆꯦꯜ ꯆꯦꯟꯕꯗꯨꯅꯤ ꯃꯔꯨꯗꯤ ꯃꯧ ꯁꯣꯏꯈ꯭ꯔꯕꯗꯤ ꯁꯣꯏꯈ꯭ꯔꯦ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤꯅꯦ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯅꯪ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯆꯠꯇꯨꯅ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯆꯞ ꯆꯥꯕ ꯃꯒꯨꯟ ꯑꯗꯨ ꯉꯥꯛꯄ ꯉꯝꯕꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯍꯥꯏꯕꯗꯣ ꯅꯪ ꯑꯣꯏꯌꯨꯀꯣ ꯏꯃꯥꯒꯤ ꯊꯥꯗꯣꯏ ꯆꯪꯉꯨ ꯅꯅꯝꯃꯒ ꯄꯨꯟꯅꯅꯦ ꯀꯔꯤꯅꯣ ꯇꯧꯕ ꯌꯥꯕ ꯇꯧꯃꯤꯟꯅꯔꯨꯔꯣ ꯅꯅꯝꯃꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯣ ꯅꯪ ꯇꯥꯆꯧꯁꯤꯁꯨꯅꯦ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ ꯆꯪꯉꯨ ꯆꯥꯛ ꯏꯁꯤꯡꯗꯣ ꯊꯣꯡꯅꯅꯕ ꯇꯧꯔꯨꯔꯣ ꯅꯅꯝꯃꯒ ꯅꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯍꯣꯏ ꯏꯅꯝꯃ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯂꯥꯇꯥ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯃꯁꯥꯅ ꯇꯧꯈꯤꯕ ꯁꯣꯏꯈꯤꯕꯁꯤꯡ ꯑꯗꯨ ꯃꯤꯀꯞ ꯊꯣꯛꯂꯛꯂꯗꯨꯅ ꯑꯐꯕ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯆꯠꯄ ꯍꯧꯔꯗꯨꯅ ꯃꯅꯦꯝꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯗꯨꯅ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯆꯞ ꯆꯥꯅ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯇꯧꯗꯨꯅ ꯌꯨꯝ ꯅꯤꯡꯊꯤꯅ ꯄꯥꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯂꯩꯈꯤꯔꯝꯃꯤ